ꯃꯌꯥꯝ ꯍꯥꯟ ꯃꯃꯨꯛꯇꯗ ꯀꯪꯂꯩꯔꯤꯕ ꯇꯔꯥꯝ ꯂꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯃꯕꯥꯅꯝ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯚꯩꯔꯕꯤꯒꯤ ꯁꯛꯇꯝꯗ ꯗꯤꯝꯄꯜ ꯍꯌꯥꯊꯤ, ꯕꯤꯛꯀꯤꯒꯤ ꯁꯛꯇꯝꯗ ꯒꯣꯄꯤꯆꯥꯟ, ꯔꯥꯖꯥꯔꯥꯝꯒꯤ ꯁꯛꯇꯝꯗ ꯖꯒꯄꯇꯤ ꯕꯥꯕꯨ, ꯖꯤꯀꯦꯒꯤ ꯁꯛꯇꯝꯗ ꯇꯔꯨꯟ ꯑꯔꯣꯔꯥ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯅꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯕꯤꯛꯀꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯃ ꯇꯣꯡꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯗꯨꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯁꯂꯥꯝ ꯀꯣꯠꯇꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯗꯨꯗ ꯇꯣꯡꯍꯜꯂꯤ꯫ ꯕꯤꯛꯀꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯗꯨꯗ ꯇꯣꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯣ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯨ ꯂꯤꯊꯣꯔꯛꯏ꯫ ꯕꯤꯛꯀꯤꯅ ꯍꯥꯏꯔꯦ, ꯑꯩꯅ ꯇꯧꯔꯨꯕ ꯈꯣꯠꯂꯨꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯀꯔꯤꯁꯨ ꯂꯩꯇꯦ, ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯁꯤꯡ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕꯁꯤ꯫ ꯕꯤꯛꯀꯤꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯊꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯍꯥꯟꯅ ꯈꯪꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯣꯔꯛꯏ꯫ ꯕꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯔꯘꯨꯗꯦꯕꯄꯨꯔꯝ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗꯒꯤꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡꯕꯨ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅꯕ ꯃꯐꯝ ꯑꯃꯁꯨ ꯑꯣꯏꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯗꯕꯤꯗ ꯊꯥꯏ, ꯃꯔꯝ ꯑꯗꯨꯅ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯑꯅꯝꯕꯅ ꯆꯥꯅꯕꯅꯤ꯫ ꯕꯤꯛꯀꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯌꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯇꯩꯃꯅ ꯃꯍꯥꯛꯄꯨ ꯃꯆꯥꯅꯨꯄꯥꯒꯨꯝꯅ ꯌꯣꯛꯏ꯫ ꯕꯤꯛꯀꯤꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩ, ꯃꯈꯨꯔꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩ꯫ ꯃꯌꯥꯝꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯕꯤꯛꯀꯤꯒꯤ ꯃꯇꯩꯃꯗ ꯅꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯆꯥꯛ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯥ ꯍꯦꯛꯄ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯩꯃ ꯑꯗꯨꯅ ꯈꯨꯝꯗꯨꯅ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄ ꯑꯗꯨ ꯁꯔꯐ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯛꯀꯤꯒꯤ ꯃꯌꯥꯝꯕ ꯔꯥꯖꯥꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯤꯉꯣꯟꯗ ꯀꯥꯏꯗꯕ, ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯐꯕ, ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯕꯗꯨꯗ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯤ ꯌꯥꯝꯅ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯑꯣꯅꯔ ꯄꯥꯄꯥꯔꯥꯎꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯄꯥꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯖꯥꯔꯥꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯇꯤꯡꯗꯨꯅ ꯍꯣꯇꯦꯜ ꯑꯃ ꯁꯥꯔꯦ, ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯗ ꯂꯩꯔꯤꯕ ꯆꯥꯛꯅꯤꯕꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯑꯔꯦꯝꯕꯗ ꯆꯥꯛ ꯄꯤꯖꯗꯨꯅ ꯊꯝꯂꯤꯕꯅꯤꯅꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯕꯤꯛꯀꯤ ꯑꯃꯁꯨꯡ ꯃꯇꯩꯃꯅ ꯄꯥꯄꯥꯔꯥꯎꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯄꯥꯔꯥꯎꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃꯗ ꯂꯨꯄꯥ 10 ꯄꯤꯔꯤꯁꯤ ꯌꯥꯔꯣꯏ, ꯃꯊꯪꯗꯒꯤꯗꯤ ꯅꯪꯒꯤ ꯔꯦꯠꯁꯦ ꯆꯦꯟꯖ ꯇꯧꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯍꯣꯇꯦꯜꯒꯤ ꯂꯥꯏꯁꯦꯟꯁ ꯑꯁꯤ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯥꯔꯥꯝꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯆꯝꯕ, ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯕꯤꯛꯀꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯔꯥꯖꯥꯔꯥꯝꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯄꯥꯄꯥꯔꯥꯎꯒꯤ ꯃꯥꯌꯣꯛꯇ ꯔꯤꯄꯣꯔꯠ ꯏꯕ ꯂꯥꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯊꯕꯛ ꯑꯗꯣ ꯄꯥꯏꯈꯠꯀꯦ, ꯅꯪꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯣ ꯂꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯗꯨꯅ ꯔꯥꯖꯥꯔꯥꯝꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯏ꯫ ꯁꯣꯝꯗꯗꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒ ꯄꯥꯄꯥꯔꯥꯎꯒ ꯇꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯨꯒ ꯊꯛꯃꯤꯟꯅꯅꯕ ꯄꯨꯔꯛꯂꯤꯕ ꯆꯅꯥ ꯑꯗꯨ ꯀꯝꯄ꯭ꯂꯦꯟ ꯂꯦꯇꯔ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯞꯇꯨꯅ ꯄꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯣ ꯃꯁꯤꯒꯤ ꯆꯦꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯕꯤꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯕꯤꯛꯀꯤ ꯁꯥꯎꯕꯅ ꯂꯣꯏꯈꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯄꯥꯔꯥꯎꯒꯤ ꯒꯣꯗꯥꯎꯟ ꯑꯗꯨ ꯂꯪꯁꯤꯜꯂꯛꯇꯨꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯏ꯫ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯄꯥꯄꯥꯔꯥꯎ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯆꯦꯜꯂꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯊꯥꯔꯛꯇꯨꯅ ꯔꯥꯖꯥꯔꯥꯝꯒꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯌꯧꯔꯛꯏ꯫ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯗ ꯔꯥꯖꯥꯔꯥꯝꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯄꯥꯔꯥꯎꯒꯤ ꯒꯣꯗꯥꯎꯟ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯄꯒꯤꯅꯤ, ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯔꯥꯖꯥꯔꯥꯝꯅ ꯑꯩ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯌꯥꯝꯅ ꯁꯥꯎꯕ ꯃꯑꯣꯡ ꯑꯗꯨ ꯃꯌꯥꯝꯕ ꯑꯗꯨꯅ ꯈꯪꯉꯛꯄꯗꯒꯤꯗꯤ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕꯁꯦ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯕꯨ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯅꯥꯎ ꯅꯨꯄꯥ ꯕꯤꯛꯀꯤ ꯑꯗꯨ ꯃꯇꯩꯃꯒ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯗꯨꯅ ꯋꯥꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯔꯛꯇꯨꯅ ꯄꯣꯔꯛꯏ꯫ ꯇꯥꯃꯣ ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯤ꯫ ꯃꯌꯥꯝꯕ ꯁꯨꯈꯨꯝ ꯈꯨꯝꯗꯦ꯫ ꯅꯪꯅ ꯄꯥꯄꯥꯔꯥꯎꯒꯤ ꯒꯣꯗꯥꯎꯟꯗ ꯃꯩ ꯊꯥꯗꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁꯦꯟꯁ ꯂꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯈꯣꯏꯒꯤ ꯒꯣꯗꯥꯎꯟ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯩꯅ ꯇꯧꯕꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕꯕꯨ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯃꯛꯀꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯍꯥꯏꯕ ꯑꯃ ꯂꯩ, ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯂꯣ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯄꯨꯂꯤꯁ ꯑꯃ ꯂꯣ ꯑꯃ ꯑꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯃꯥꯗꯤ ꯄꯥꯄꯥꯔꯥꯎꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯉꯔꯥꯡ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ,
ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯦ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒꯁꯨ ꯀꯣꯔꯠ ꯂꯩꯔꯤꯕꯁꯤꯗꯤ ꯀꯦꯁ ꯁꯣꯛꯅꯔꯒ ꯂꯣꯏꯔꯦꯗꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯄꯨꯒꯦ ꯍꯥꯏꯗꯨꯅꯕꯨ ꯅꯪꯅ ꯃꯍꯥꯛꯀꯤ ꯒꯣꯗꯥꯎꯟ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯗ ꯈꯟꯅꯕ ꯍꯧꯔꯛꯑꯅꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯪꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯌꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯔꯤꯒꯨꯝꯕ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯕꯦꯕꯥꯔꯗ ꯉꯥꯡꯒꯗꯕꯅꯤ ꯑꯗꯨꯒ ꯅꯣꯡꯂꯨꯛꯅ ꯆꯠꯀꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯑꯆꯧꯕ ꯃꯤ ꯀꯩꯗꯧꯉꯩꯗ ꯑꯣꯏꯕ ꯉꯝꯃꯣꯏ ꯃꯅꯥꯎꯄꯥ ꯑꯗꯨ ꯂꯣꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯃꯣꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤꯅꯦ ꯑꯩ ꯏꯁꯥꯒꯤ ꯂꯝꯕꯤ ꯁꯦꯝꯖꯒꯅꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯅꯪ ꯐꯨꯅ ꯆꯩꯅꯕꯒꯤ ꯊꯕꯛꯁꯦ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯉꯝꯖꯔꯔꯣꯏꯗꯕ꯭ꯔꯥ ꯅꯪ ꯃꯇꯝ ꯈꯔ ꯖꯦꯜꯗ ꯂꯩꯔ ꯈꯪꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯏꯜꯂꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯄꯣꯔꯛꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯆꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯖꯦꯜꯗ ꯂꯩꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯃꯅꯥꯎꯄꯥꯗꯨꯗ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯖꯦꯜꯗ ꯆꯪꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯄꯗꯨꯗ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯆꯣꯡꯈꯠꯇꯨꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯌꯥꯝꯕꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯈꯤꯗꯦ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯇ꯭ꯔꯦꯟ ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯌꯥꯡꯕꯅꯤꯅ ꯃꯌꯥꯝꯕꯅ ꯇꯥꯟꯅꯕ ꯐꯪꯈꯤꯗꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯇꯩꯃꯗ ꯕꯤꯀꯤ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯇꯩꯃ ꯀꯞꯄꯗ ꯂꯣꯏꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯇꯣꯡꯂꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯀꯣꯜꯀꯇꯥ ꯇꯝꯅ ꯄꯨꯔꯛꯈꯤ ꯀꯣꯜꯀꯇꯥ ꯁꯍꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯃꯍꯥꯛ ꯂꯝꯕꯤ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯣꯏꯈꯤ ꯀꯣꯜꯀꯇꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯁ꯭ꯂꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯒꯦꯡꯁꯇꯔ ꯑꯃꯅ ꯑꯆꯥ ꯑꯊꯛ ꯄꯤꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯃꯠꯇ ꯃꯕꯨꯛ ꯍꯥꯡꯍꯟꯕ ꯌꯥꯔꯣꯏ ꯂꯣꯏꯅ ꯄꯤꯖꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯄꯤꯖꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯀꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯒꯨꯞꯇꯥ ꯍꯥꯏꯔꯤꯕ ꯒꯦꯡꯁꯇꯔ ꯑꯁꯤꯅ ꯎꯕꯗꯒꯤꯗꯤ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯀꯧꯁꯤꯟꯗꯨꯅ ꯄꯤꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯀꯤꯕꯨ ꯒꯨꯞꯇꯥꯒꯤ ꯃꯤꯅ ꯀꯧꯁꯤꯜꯂꯗꯨꯅ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯖꯔꯤꯕꯁꯤ ꯂꯦꯝꯅ ꯐ꯭ꯔꯤꯗ ꯄꯤꯖꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯆꯥꯔꯣꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯆꯥꯛꯇꯤ ꯆꯥꯡꯅꯤ ꯑꯗꯨꯝ ꯆꯥꯎ ꯀꯩꯗꯧꯔꯒꯦ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯥꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯇꯥꯟꯖꯔꯒ ꯆꯥꯒꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒꯨꯞꯇꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯑꯩ ꯄꯦꯜꯂꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛꯇ ꯊꯕꯛꯇꯤ ꯇꯧꯔꯣꯏ ꯑꯗꯨꯕꯨ ꯅꯪꯒꯗꯤ ꯊꯕꯛ ꯇꯧꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯨꯞꯇꯥꯅꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯆꯥꯗꯧꯅ ꯌꯣꯛꯈꯤ ꯀꯣꯜꯀꯇꯥꯗ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯨꯈꯔꯖꯤ ꯍꯥꯏꯔꯤꯕ ꯗꯣꯟ ꯑꯁꯤꯅ ꯄꯥꯟꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯕꯅꯤ ꯃꯍꯥꯛꯅ ꯍꯥꯠꯅꯤꯡꯕ ꯃꯤ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯄꯅꯤ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯇꯦꯟꯗꯔ ꯑꯃꯒꯤꯗꯃꯛꯇ ꯒꯨꯞꯇꯥꯅ ꯂꯨꯄꯥ ꯀꯔꯣꯔ 2 ꯄꯨꯊꯣꯛꯇꯨꯅ ꯀꯟꯇ꯭ꯔꯦꯛ ꯑꯗꯨ ꯂꯧꯕ ꯆꯠꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯨꯈꯔꯖꯤꯒꯤ ꯃꯤꯁꯤꯡꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯠꯂꯗꯨꯅ ꯆꯠꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯒꯨꯞꯇꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯀꯤꯍꯟꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯀꯤꯅ ꯀꯔꯣꯔ 2 ꯌꯥꯎꯔꯕ ꯕꯦꯒ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯨꯈꯔꯖꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯏ ꯃꯨꯈꯔꯖꯤꯒꯤ ꯃꯤꯁꯤꯡꯅ ꯃꯅꯤꯡꯂꯣꯝꯗꯒꯤꯁꯨ ꯆꯪꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯕꯤꯀꯤꯅ ꯕꯦꯒ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯧꯔꯥ ꯕ꯭ꯔꯤꯖꯇꯒꯤ ꯆꯣꯡꯊꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯇꯦꯟꯗꯔ ꯑꯗꯨ ꯂꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯏ ꯀꯔꯣꯔ 2 ꯄꯣꯔꯛꯑꯣ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯄꯤꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯒꯨꯞꯇꯥꯗ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯨꯈꯔꯖꯤ ꯂꯥꯛꯇꯨꯅ ꯒꯨꯞꯇꯥꯗ ꯍꯥꯏꯔꯛꯏ ꯃꯨꯈꯔꯖꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯁꯤꯒꯤ ꯀꯣꯟꯇ꯭ꯔꯦꯛꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯄꯩꯁꯥꯗꯨ ꯌꯥꯝꯕ ꯁꯦꯟꯐꯝꯅꯤ ꯀꯔꯣꯔ 2ꯅꯤ ꯄꯩꯁꯥꯗꯨ ꯄꯨꯗꯨꯅ ꯆꯦꯜꯂꯝꯃꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯖꯩꯅꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯖꯒꯥ ꯑꯁꯤꯗꯗꯤ ꯑꯩꯅꯅꯦ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕꯅꯤ ꯅꯪꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯛꯄ ꯌꯥꯔꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯀꯤ ꯑꯗꯨꯅ ꯏꯆꯣꯠ ꯆꯣꯠꯈꯩ ꯀꯔꯣꯔ 2 ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯆꯣꯠꯂꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯃꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯖꯣꯔꯣ ꯍꯩꯊꯔꯛꯏ ꯑꯗꯨꯒ ꯇꯦꯟꯗꯔ ꯑꯁꯤ ꯒꯨꯞꯇꯥꯅ ꯐꯪꯈꯤ ꯒꯨꯞꯇꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯨꯈꯔꯖꯤꯒꯤ ꯃꯃꯥꯡꯗ ꯕꯤꯀꯤꯕꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯑꯩꯒꯤ ꯌꯪ ꯄꯥꯔꯠꯅꯔꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯑꯁꯦ ꯅꯣꯡꯁꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕꯁꯦ ꯅꯪꯒꯤ ꯁꯝꯔꯥꯖ꯭ꯌ ꯑꯁꯦ ꯇꯨꯝꯕꯒꯤ ꯈꯣꯡꯊꯥꯡ ꯑꯍꯥꯟꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯈꯔꯖꯤ ꯎꯄꯥꯏ ꯂꯩꯇꯅ ꯃꯀꯣꯛ ꯅꯣꯟꯊꯛꯇꯨꯅ ꯂꯩꯍꯧꯏ ꯃꯍꯥꯛꯀꯤ ꯃꯤꯅ ꯑꯉꯥꯡ ꯑꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯨꯈꯔꯖꯤꯅꯗꯤ ꯌꯥꯔꯦꯗ ꯑꯉꯥꯡꯅꯤ ꯀꯩꯗꯧꯔꯨꯅꯤꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯑꯝꯃꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯃꯉꯣꯟꯗ ꯈꯨꯔꯧ ꯌꯥꯝ ꯆꯥꯎꯅ ꯊꯥꯡꯅꯤꯁꯤꯗꯤ ꯃꯍꯥꯛ ꯈꯪꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯨꯈꯔꯖꯤꯁꯨ ꯍꯟꯅꯨꯔꯦ ꯑꯗꯨꯒ ꯕꯤꯀꯤꯁꯨ ꯄꯥꯈꯪ ꯐꯥꯔꯦ ꯃꯍꯥꯛꯅ RS-100 ꯑꯃ ꯇꯣꯡꯉꯗꯨꯅ ꯃꯨꯈꯔꯖꯤꯅ ꯂꯥꯛꯄ ꯂꯝꯕꯤꯗꯨꯗ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯨꯈꯔꯖꯤꯒꯤ ꯃꯤ ꯑꯃꯅ ꯄꯨꯂꯤꯁ ꯑꯃꯕꯨ ꯍꯥꯠꯂꯨꯕꯒꯤꯗꯃꯛꯇ ꯕꯤꯀꯤꯅ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯨꯈꯔꯖꯤꯒꯤ ꯃꯤ ꯑꯗꯨꯕꯨ ꯃꯨꯈꯔꯖꯤꯒꯤ ꯃꯃꯥꯡꯗ ꯍꯥꯠꯂꯤ ꯃꯨꯈꯔꯖꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯀꯤꯅ ꯑꯁꯨꯝ ꯆꯥꯎꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯨꯈꯔꯖꯤꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯀꯌꯥ ꯇꯧꯈꯤ ꯃꯍꯥꯛꯅ ꯃꯨꯈꯔꯖꯤꯒꯤ ꯄꯣꯠ ꯀꯌꯥ ꯐꯥꯈꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯏꯔꯕꯕꯨꯁꯨ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯈꯤ ꯂꯥꯏꯔꯕꯒꯤ ꯌꯨꯝ ꯊꯨꯒꯥꯏꯅꯤꯅ ꯇꯧꯕꯗꯨꯁꯨ ꯃꯍꯥꯛꯅ ꯀꯟꯈꯤꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯣꯜꯀꯇꯥ ꯁꯍꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯣꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛꯀꯤ ꯔꯥꯏꯕꯦꯜꯅ ꯃꯨꯈꯔꯖꯤꯅ ꯑꯣꯏꯔꯤꯕꯅꯤ
ꯗꯣꯟ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯩꯁꯥꯁꯤꯗꯤ ꯎꯐꯨꯜꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯄꯩꯁꯥ ꯅꯝꯊꯤꯒꯩ ꯄꯥꯏꯔꯦ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯨꯈꯔꯖꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯕꯤꯀꯤ ꯑꯁꯤꯅ ꯅꯧꯅ ꯂꯥꯛꯑꯒ ꯃꯈꯣꯏꯒꯤ ꯏꯝꯄꯣꯔꯠ ꯑꯃꯁꯨꯡ ꯑꯦꯛꯁꯄꯣꯔꯠꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯕꯤꯀꯤꯕꯨ ꯍꯥꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯈꯟꯅꯗꯨꯅ ꯂꯩꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯨꯈꯔꯖꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯒꯨꯞꯇꯥꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯏ ꯃꯨꯈꯔꯖꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯒꯨꯞꯇꯥ ꯑꯁꯤꯅ ꯕꯤꯀꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯃꯥꯡꯍꯟꯕꯅꯤ ꯃꯥꯁꯇꯔ ꯃꯥꯏꯟꯁꯤ ꯃꯍꯥꯛꯅ ꯑꯣꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯍꯥꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯤꯀꯤ ꯂꯥꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯟꯒꯤ ꯐꯨꯊꯔꯛꯏ ꯒꯣꯄꯤꯆꯥꯟꯒꯤ ꯐꯤꯂꯝꯅꯤꯅ ꯑꯦꯛꯁꯟꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯝꯃꯅꯤ ꯄꯣꯁ ꯁꯥꯊꯤꯅ ꯇꯥꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯨꯈꯔꯖꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯇꯞ ꯇꯥꯟ ꯐꯨꯔꯝꯃꯤ ꯒꯨꯞꯇꯥꯕꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯍꯟꯗꯨꯅ ꯏꯁꯤꯡ ꯄꯤꯊꯛꯇꯨꯅ ꯊꯝꯃꯝꯃꯤ ꯒꯨꯞꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯕꯦꯠꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯇꯣꯒ꯭ꯔꯥꯐꯤ ꯑꯗꯨꯒꯤꯅꯦ ꯂꯥꯁ ꯆꯦꯞꯇꯔ ꯏꯕ ꯂꯥꯛꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯗꯤ ꯂꯣꯏꯔꯦ ꯍꯥꯏꯔꯛꯏ ꯃꯨꯈꯔꯖꯤꯁꯨ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯀꯤꯅ ꯒꯨꯞꯇꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯠ ꯁꯝꯗꯨꯅ ꯄꯣꯔꯛꯏ ꯑꯗꯨꯒ ꯃꯨꯈꯔꯖꯤꯒꯤ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯕꯤꯀꯤꯒꯤ ꯃꯤ ꯑꯣꯏꯅ ꯂꯣꯏꯅ ꯑꯣꯏꯈꯤ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯌꯥꯝꯕꯅꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯗꯤ ꯍꯧꯖꯤꯛ ꯂꯟ ꯊꯨꯝ ꯁꯦꯜ ꯑꯋꯥꯠꯄ ꯂꯩꯇꯅ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯅꯨꯄꯤ ꯃꯉꯥꯏꯔꯦ ꯃꯗꯨꯁꯨ ꯚꯩꯔꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯚꯩꯔꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯕ꯭ꯂꯣꯒꯤꯡꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯅꯝꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯀ ꯕꯤꯀꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯔꯒꯗꯤ ꯂꯨꯍꯣꯡꯕ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯕꯤꯀꯤꯁꯨ ꯚꯩꯔꯕꯤꯒꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯎꯅꯕ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯎꯅꯕ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯚꯩꯔꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯊꯣꯛꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯅ ꯋꯥꯐꯝ ꯑꯇꯣꯞꯄ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯏꯃꯨꯡ ꯑꯅꯤ ꯃꯔꯤ ꯃꯇꯥ ꯁꯦꯝꯅꯗꯣꯔꯤꯕꯅꯤ ꯃꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯌꯨꯝꯁꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯅꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯀꯤ ꯈꯕꯨꯛ ꯆꯥꯈꯤ ꯃꯔꯝꯗꯤ ꯕꯤꯀꯤꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯌꯨꯝꯗꯒꯤ ꯃꯌꯥꯝꯕꯒ ꯁꯥꯎꯅꯔꯒ ꯆꯦꯜꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯕꯤꯀꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯂꯩꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯔꯤꯒꯦ ꯃꯍꯥꯛꯇꯤ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯀꯌꯥꯅꯤ ꯂꯩꯔꯤꯕꯁꯤ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯩꯔꯒ ꯂꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯚꯩꯔꯕꯤꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯁꯛ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝ ꯂꯩꯇ꯭ꯔꯒꯗꯤ ꯅꯈꯣꯏꯗꯤ ꯀꯔꯝꯅ ꯂꯩꯗꯣꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯀꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯁꯥꯎꯔꯛꯏ ꯃꯗꯨꯗ ꯕꯤꯀꯤꯅ ꯈꯥꯝꯊꯔꯒ ꯍꯥꯏꯔꯛꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯁꯥꯔ ꯏꯊꯟꯗ ꯂꯩꯕꯅꯤꯅ ꯊꯣꯏꯗꯣꯛꯅ ꯌꯨꯝ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯕ꯭ꯔꯥꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯍꯌꯦꯡꯃꯛ ꯀꯣꯜꯀꯇꯥꯒꯤ ꯃꯐꯝ ꯐꯖꯕ ꯑꯃꯗ ꯌꯨꯝ ꯑꯄꯥꯝꯕ ꯖꯒꯥ ꯑꯃ ꯍꯥꯏꯕꯤꯌꯨ ꯍꯦꯛꯇ ꯂꯩꯔꯒ ꯔꯦꯖꯤꯁꯇꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯩꯔꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯌꯨꯝ ꯍꯥꯏꯕꯁꯦ ꯆꯦꯛꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯌꯨꯝꯗꯨ ꯅꯠꯇꯦꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯅꯤꯅꯦ ꯍꯥꯏꯕꯗꯤ ꯄꯩꯁా ꯅꯨꯡꯁꯥ ꯂꯩꯇꯥꯔꯒꯗꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯃꯁꯦ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯅꯤ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠ ꯑꯗꯨꯅꯤ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦꯅꯦ ꯃꯄꯥꯅ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯚꯩꯔꯕꯤꯗꯤ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯍꯧꯖꯔꯛꯏ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯁꯨꯝ ꯃꯌꯥꯝ ꯄꯪꯍꯥꯏ ꯍꯥꯏꯅꯕꯒꯤ ꯋꯥꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯗꯕꯨ ꯀꯅꯥꯅꯕꯨ ꯂꯨꯍꯣꯡꯉꯒ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯒꯤꯅꯦ ꯚꯩꯔꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯍꯣꯠꯅꯔꯦ ꯌꯦꯡꯉꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯆꯥꯛ ꯆꯥ ꯇꯥꯔꯒꯁꯨ ꯆꯥꯛ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯆꯥꯕ ꯉꯝꯗꯕ ꯃꯤ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯣꯜꯂꯕ ꯐꯃꯨꯡꯗ ꯇꯨꯝꯕ ꯇꯥꯔꯒꯁꯨ ꯇꯨꯝꯕ ꯉꯝꯗꯕ ꯃꯤ ꯀꯌꯥ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯔꯦꯝꯕ ꯇꯥꯏ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕ ꯑꯣꯏꯔꯕ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯁꯤꯌꯔꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯗꯣꯛꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯆꯪꯏ ꯏꯃꯨꯡ ꯃꯅꯨꯡ ꯆꯪꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯄꯩꯁꯥ ꯐꯅ ꯌꯥꯝꯅ ꯄꯥꯏ ꯇꯥꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯁꯦ ꯂꯩꯇ ꯇꯥꯔꯒꯗꯤ ꯅꯪ ꯑꯁꯤ ꯂꯥꯏꯔꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯗꯣꯔꯤꯕꯅꯤ ꯌꯨꯝꯗ ꯃꯤꯅꯥꯏ ꯀꯌꯥ ꯂꯩꯇꯥꯔꯒꯁꯨꯅꯦ ꯅꯪꯁꯦ ꯀꯅꯥ ꯂꯩꯇꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯗꯣꯔꯕꯅꯤ ꯚꯩꯔꯕꯤꯒꯤ ꯃꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅꯅꯦ ꯅꯪꯒꯨꯝꯕ ꯀꯅꯥ ꯂꯩꯖꯗꯕ ꯃꯤꯁꯛ ꯑꯃꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯤꯟꯅꯕꯁꯦ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯀꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯀꯤꯁꯨ ꯁꯥꯎꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯒꯤꯁꯨꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯂꯩ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯚꯩꯔꯕꯤꯒꯤ ꯃꯄꯥꯗꯨꯗ ꯍꯔꯥꯎꯈꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯩꯅꯦ
ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯀꯅꯥ ꯂꯩꯖꯗꯕꯗꯧꯅ ꯍꯤꯡꯉꯤꯗꯤ ꯕꯤꯀꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯑꯩꯒ ꯈꯟꯅꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤꯕꯅꯤ ꯚꯩꯔꯕꯤꯒꯤ ꯃꯄꯥꯗꯨꯅ ꯍꯔꯥꯎꯅ ꯍꯧꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯨꯡ ꯃꯅꯨꯡꯗꯕꯨ ꯈꯟꯅ ꯆꯩꯅꯗꯕ ꯌꯥꯎꯕ ꯀꯅꯥ ꯂꯩꯕꯒꯦꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯁꯨ ꯑꯗꯨꯃꯛ ꯈꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯅ ꯌꯥꯅꯔꯛꯄ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯦ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯐꯦꯃꯤꯂꯤ ꯍꯥꯏꯔꯤꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯑꯃꯠꯇ ꯌꯥꯎꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯚꯩꯔꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯅꯦ ꯏꯃꯨꯡ ꯑꯅꯤꯁꯦ ꯎꯅꯕ ꯑꯃ ꯆꯪꯏ ꯃꯔꯝ ꯑꯗꯨꯅ ꯎꯅꯅꯕ ꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨꯗꯒꯤꯗꯤ ꯕꯤꯀꯤꯅ ꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯁꯤꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯀꯣꯜꯀꯇꯥꯗꯒꯤ ꯍꯩꯗ꯭ꯔꯕꯥꯗ ꯇꯝꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯦꯠ ꯑꯗꯨ ꯇꯣꯡꯗꯨꯅ ꯍꯜꯂꯛꯄꯅꯤ ꯆꯍꯤ 14ꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯑꯃꯨꯛ ꯎꯅꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯅ ꯑꯩ ꯎꯕ ꯃꯇꯝꯗ ꯀꯔꯤꯕꯨ ꯈꯟꯗꯣꯔꯤꯕꯒꯦꯅꯦ ꯍꯥꯏꯗꯨꯅ ꯕꯤꯀꯤ ꯈꯟꯖꯥꯟꯅꯗꯨꯅ ꯃꯍꯥꯛ ꯍꯩꯗ꯭ꯔꯕꯥꯗ ꯇꯝꯅ ꯂꯥꯛꯏ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒ ꯑꯩꯅ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯗ ꯀꯔꯤ ꯍꯥꯏꯅꯕꯨ ꯍꯥꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯀꯤ ꯈꯟꯖꯥꯟꯅꯗꯨꯅ ꯂꯥꯛꯏ ꯑꯩꯒꯤ ꯏꯌꯥꯝꯕꯗꯨꯗꯤ ꯁꯥꯟꯇꯤ ꯄꯥꯝꯕ ꯃꯤꯁꯛꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯤꯡꯁꯥ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯀꯤꯒꯤ ꯄ꯭ꯂꯦꯟ ꯑꯗꯨ ꯍꯩꯗ꯭ꯔꯕꯥꯗꯇ ꯂꯦꯟ ꯇꯧꯈꯤ ꯃꯍꯥꯛ ꯀꯥꯔ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯏ ꯃꯌꯨꯝ ꯑꯗꯨꯗꯗꯤ ꯃꯃꯥꯒ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯃꯌꯥꯝꯕ ꯔꯥꯝꯅ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩ ꯃꯅꯥꯎꯅꯨꯄꯥ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯝꯂꯗꯨꯅ ꯅꯨꯡꯇꯤꯒꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕꯅꯤ ꯕꯤꯀꯤꯁꯨ ꯌꯨꯝ ꯑꯗꯨ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄꯅꯤ ꯃꯍꯥꯛ ꯂꯒꯦꯖꯁꯤꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯉꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯕꯤꯀꯤꯅ ꯃꯌꯥꯝꯕꯗ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥꯝꯕ ꯉꯛꯄꯗ ꯈꯝ ꯊꯦꯡꯈꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯈꯨꯠꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯐꯪꯉꯛꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯉꯛꯇꯨꯅ ꯂꯣꯏꯅ ꯌꯦꯡꯅꯔꯝꯃꯤ ꯃꯇꯩꯃ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯎꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯃꯀꯣꯛꯇ ꯊꯥꯎ ꯇꯩꯕꯤꯗꯨꯅ ꯂꯩꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯌꯥꯝꯕꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯁꯨ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯏ ꯃꯅꯥꯎꯅꯨꯄꯥꯅ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯌꯥꯝꯕꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯕꯅꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥꯝꯕ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯦꯠꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯆꯔꯝꯃꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯖꯥꯏ ꯑꯗꯨ ꯄꯥꯏꯕꯤꯔꯗꯨꯅ ꯃꯃꯥꯡꯊꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯂꯩꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯇꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯛꯏ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯆꯍꯤ 14 ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯅꯣꯡꯃꯇ ꯑꯩꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯈꯤꯗꯕ ꯌꯥꯎꯗꯦ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯖꯅꯅꯤꯗ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯈꯨꯔꯥ ꯂꯥꯛꯑꯦ ꯖꯅꯅꯤꯅ ꯍꯥꯏꯔꯤ ꯀꯀꯥꯁꯤ ꯐꯣꯇꯣꯗ ꯎꯈꯤꯕꯗꯨꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯍꯣꯡꯉꯦ ꯃꯗꯨꯗ ꯕꯤꯀꯤꯅ ꯍꯥꯏꯔꯤ ꯅꯪꯗꯤ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯩꯗ ꯏꯕꯦꯝꯃ ꯑꯍꯣꯡꯕ ꯑꯝꯇ ꯂꯩꯇꯦ ꯃꯇꯩꯃꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯤ ꯀꯔꯤꯅꯣꯅꯦ ꯚꯧꯅꯤ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯏꯁꯤꯕꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ ꯃꯇꯩꯃ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡ ꯋꯥꯔꯧꯗꯨꯅ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯈꯩ ꯑꯩ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯃꯥꯕꯨ ꯋꯦꯜꯀꯝ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯧꯊꯣꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯩ ꯏꯇꯩꯃꯁꯦ ꯊꯦꯝꯃꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗ ꯍꯥꯏꯗꯨꯅ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯕꯤꯀꯤꯅ ꯃꯇꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯩꯃ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯩꯃ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯦ ꯆꯍꯤ 14 ꯍꯦꯜꯂꯛꯂꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯇꯤꯖꯥꯏꯒꯤ ꯉꯥꯏꯖꯈꯤꯕꯅꯤ ꯑꯩꯅꯅꯦ ꯅꯪꯒꯤ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯑꯁꯦ ꯅꯨꯡꯇꯤꯒꯤ ꯊꯣꯡꯕꯅꯤ ꯅꯣꯡꯃꯇꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯐꯣꯟ ꯇꯧꯔꯛꯇꯦ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯁꯤ ꯅꯪꯒꯤ ꯅꯃꯥ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯩꯃ ꯑꯗꯨꯅ ꯋꯥꯔꯧꯖꯗꯨꯅ ꯕꯤꯀꯤꯗ ꯍꯪꯉꯛꯏ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒꯁꯤꯕꯨ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗꯨꯅ ꯀꯞꯇꯨꯅ ꯕꯤꯀꯤꯗ ꯍꯪꯉꯛꯏ ꯃꯈꯨꯔꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯏꯃꯧ ꯅꯨꯄꯤ ꯅꯪꯕꯣ ꯃꯥ ꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯗꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯜꯂꯛꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗꯅ ꯅꯪꯅ ꯃꯥꯕꯨ ꯆꯩꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯀꯥ ꯉꯥꯡꯖꯁꯅꯨ ꯏꯇꯩꯃꯁꯦ ꯄꯦꯟꯗꯗꯅ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩꯒꯤ ꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯃꯥꯒꯤ ꯑꯁꯥꯎꯕꯁꯦ ꯂꯣꯏꯅ ꯐꯨꯗꯣꯛꯑꯝꯃꯗꯕꯅꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯇꯩꯃꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯇꯩꯃꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯃꯈꯖꯥꯏ ꯄꯥꯏꯔꯗꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯕꯨ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯁꯤꯡꯗꯣꯏꯅꯣꯅꯦ ꯏꯇꯩꯃ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯃꯁꯤ ꯈꯛꯇꯅꯤ ꯎꯈꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯇꯩꯃꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯃꯈꯨꯔꯥ ꯑꯗꯨꯗ ꯌꯨꯝ ꯁꯥꯕꯗ ꯕꯤꯀꯤꯒꯤ ꯀꯥ ꯑꯃꯁꯨ ꯍꯥꯞꯄꯤ ꯍꯥꯏꯕꯗꯤ ꯃꯊꯛ ꯊꯪꯕ ꯀꯥꯗꯣ ꯃꯍꯥꯛꯀꯤ ꯀꯥꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯨꯔꯥ ꯑꯗꯨꯅ ꯕꯤꯀꯤꯕꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ
ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯕꯤꯀꯤꯅ ꯁꯤꯖꯤꯟꯅꯈꯤꯕ ꯄꯣꯠꯆꯩꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯕꯤꯀꯤꯅ ꯀꯥꯗꯨꯗ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝ ꯃꯇꯩꯃꯒ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯗꯨꯕꯨ ꯊꯦꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯤꯀꯤꯅ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥꯡꯊꯛꯀꯤ ꯑꯗꯨꯒꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕꯁꯦ ꯍꯦꯛ ꯈꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯒꯗꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯃꯝꯂꯤꯕꯁꯤ ꯁ꯭ꯋꯥꯏ ꯃꯇꯤꯛꯀꯤ ꯁꯤꯟ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯄꯤ ꯇꯥꯗꯅ ꯑꯩꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯦ ꯏꯃꯨꯡ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯁꯤꯕꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯑꯗꯨꯗ ꯏꯁꯩ ꯇꯝꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯀꯌా ꯈꯣꯝꯖꯤꯟꯗꯨꯅ ꯏꯁꯩ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥꯝ ꯐꯖꯔꯨꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥꯅꯤꯅ ꯃꯍꯥꯛꯄꯨꯗꯤ ꯑꯗꯨꯃꯛ ꯔꯦꯁꯄꯦꯛ ꯇꯧꯕꯅꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯥꯏꯁꯨ ꯑꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯁꯤꯕꯣꯛ ꯑꯗꯨꯗ ꯈꯣꯡ ꯁꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯃꯈꯣꯡ ꯁꯣꯛꯍꯜꯂꯤ ꯏꯃꯨꯡ ꯑꯗꯨꯗ ꯔꯥꯝꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯍꯥꯏꯕꯗꯤ ꯃꯆꯥ ꯀꯌꯥ ꯄꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯀꯣꯀꯣꯅꯠꯇ ꯃꯍꯥꯛꯅ ꯌꯨ ꯍꯥꯞꯆꯤꯟꯗꯨꯅ ꯀꯣꯀꯣꯅꯠ ꯋꯥꯇꯔ ꯊꯛꯄ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯄꯅꯤ ꯁꯥꯕꯤꯇ꯭ꯔꯤꯅ ꯏꯁꯩ ꯉꯪꯗꯨꯅ ꯂꯥꯛꯄꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯀꯤꯒ ꯊꯦꯡꯅꯕꯗꯒꯤꯗꯤ ꯀꯅꯥꯅꯣꯍꯦ ꯀꯞꯄꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯞꯄ ꯃꯥꯜꯂꯨꯔꯦ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯈꯨꯔꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯁꯥꯕꯤꯇ꯭ꯔꯤ ꯀꯧꯕꯅꯤ ꯑꯉꯥꯡꯁꯤꯡꯕꯨ ꯏꯁꯩ ꯇꯝꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯕꯤꯇ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤ ꯒꯦꯅꯤ ꯃꯔꯝ ꯑꯗꯨꯅ ꯕꯤꯀꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯉꯥꯎꯁꯜꯂꯝꯃꯤ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯣꯜꯂꯤꯕꯁꯦ ꯃꯥꯒꯤ ꯁꯤꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗꯅꯦ ꯅꯨꯄꯥꯒꯤ ꯃꯤꯡ ꯑꯁꯦ ꯄꯛꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯥꯔꯥꯝꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯕꯤꯀꯤꯅꯤ ꯀꯣꯜꯀꯇꯥꯗꯒꯤ ꯂꯥꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯁꯥꯕꯤꯇ꯭ꯔꯤꯁꯨ ꯕꯤꯀꯤꯗ ꯉꯥꯎꯁꯤꯜꯂꯛꯄ ꯍꯧꯔꯛꯏ ꯁꯥꯕꯤꯇ꯭ꯔꯤꯅ ꯕꯤꯀꯤꯗ ꯍꯥꯏꯔꯛꯏ ꯁꯣꯝꯗꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯁꯦ ꯊꯋꯥꯏ ꯌꯥꯎꯕꯤꯕ꯭ꯔꯥ ꯃꯗꯨꯅ ꯔꯥꯝꯒꯤ ꯃꯁꯦ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯁꯥꯕꯤꯇ꯭ꯔꯤꯁꯤꯗꯤ ꯏꯁꯩꯗ ꯅꯠꯇꯕꯤꯗ ꯕꯤꯀꯤꯗ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯥꯜꯂꯤꯗ ꯁꯥꯕꯤꯇ꯭ꯔꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯗꯣꯝꯗꯤ ꯕꯥꯁꯤ ꯈꯣꯡꯕꯗꯤ ꯍꯩꯕ꯭ꯔꯥ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯕꯥꯁꯤ ꯈꯣꯡꯕꯗꯤ ꯍꯩꯇꯦ ꯑꯗꯨꯕꯨ ꯇꯕ꯭ꯂꯥ ꯌꯩꯕꯗꯤ ꯐꯖꯅ ꯍꯩ ꯌꯩꯔꯒꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯇꯩꯃ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯆꯍꯤ 14ꯒꯤ ꯃꯇꯨꯡꯗ ꯍꯜꯂꯛꯑꯕꯅꯤꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯥꯅ ꯄꯥꯝꯖꯕ ꯏꯟꯖꯥꯡ ꯃꯊꯦꯜ ꯀꯌా ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯕꯅ ꯕꯤꯀꯤꯗ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯣꯜꯀꯇꯥꯗ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯕꯤꯀꯤꯅ ꯑꯩ ꯀꯣꯜꯀꯇꯥꯗ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠꯀꯤ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯤ ꯑꯩꯅ ꯀꯣꯜꯀꯇꯥ ꯌꯧꯕ ꯃꯇꯝꯗ ꯀꯣꯜꯀꯇꯥꯒꯤ ꯄꯣꯔꯠ ꯑꯗꯨꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯒ ꯊꯦꯡꯅꯕꯅꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠꯀꯤ ꯊꯕꯛ ꯑꯁꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯤꯀꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯗꯣꯟꯒꯤ ꯊꯕꯛꯅꯤ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠ ꯃꯨꯟꯕ ꯁꯦꯜ ꯈꯥꯏꯕ ꯃꯤ ꯍꯥꯠꯄ ꯑꯁꯤꯅꯆꯤꯡꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯇꯤ ꯇꯧꯒꯅꯨꯀꯣ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯣꯡꯃꯇ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯃꯁꯦ ꯅꯨꯄꯥꯗꯨꯅ ꯍꯪꯉꯛꯏ ꯇꯣꯂꯣꯞꯀꯥꯗꯤ ꯀꯌꯥꯃꯨꯛ ꯐꯪꯒꯦꯅꯦ ꯅꯪꯕꯣ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯂꯨꯄꯥ 35,000 ꯐꯪꯕꯅꯤ ꯃꯁꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯈꯛꯇꯔꯅꯦ ꯃꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯇꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤ ꯅꯠꯇꯦꯅꯦ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯦ ꯀꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯇꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤꯅꯦ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯇꯩꯃ ꯑꯗꯨꯅ ꯌꯥꯔꯦ ꯀꯗꯧꯔꯒꯦ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯗꯤ ꯈꯔ ꯍꯪꯕ ꯌꯥꯕ ꯍꯪꯉꯦ ꯌꯨꯝ ꯑꯁꯤꯒꯤ ꯏꯟꯁꯥꯡ ꯑꯁꯦ ꯆꯥꯗꯕ ꯀꯨꯏꯔꯝꯃꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯗꯨꯅ ꯃꯇꯩꯃ ꯑꯗꯨꯅ ꯏꯟꯁꯥꯡ ꯍꯥꯞꯄꯝꯃꯤ ꯃꯇꯩꯃ ꯑꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯥꯈꯤꯕꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯏꯗꯨꯅ ꯃꯇꯩꯃ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯇꯩꯃꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯁꯦ ꯃꯄꯥꯟꯗ ꯐꯪꯉꯣꯏꯅꯦ ꯃꯥꯅ ꯊꯣꯡ ꯊꯥꯛꯄꯁꯤꯗꯤ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕꯅꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯇꯩꯃꯅ ꯊꯣꯡ ꯊꯥꯛꯄꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯈꯛꯇ ꯀꯩꯗꯧꯕꯒꯤ ꯆꯥꯗꯣꯔꯤꯕꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯀꯗꯧꯔꯒꯦ ꯃꯌꯥꯝꯁꯨ ꯇꯝꯖꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯐꯨꯗ ꯗꯤꯂꯤꯚꯔꯤ ꯑꯦꯞ ꯀꯥꯡꯕꯨꯗ ꯑꯣꯏꯅ ꯄꯤꯈꯤ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯐꯪꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯃꯁꯤꯗꯩꯗ ꯃꯤꯡꯗꯒꯤ ꯄꯩꯁꯥꯗꯒꯤ ꯃꯤꯡꯆꯠꯇꯒꯤ ꯂꯣꯏꯅ ꯐꯪꯗꯣꯔꯤꯕꯅꯤ ꯊꯣꯡ ꯊꯥꯛꯄ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯃꯁꯤꯗꯒꯤ ꯇꯝꯖꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃꯁꯦ ꯃꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯃꯤꯡ ꯆꯠꯇꯣꯔꯤꯕꯅꯤꯅꯦ ꯃꯇꯩꯃꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯃꯤꯡꯒ ꯆꯠꯆꯅꯤꯡꯗꯦꯗ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃꯅ ꯃꯃꯤꯡ ꯆꯠꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯆꯥꯎꯊꯣꯛꯆꯗꯣꯔꯤꯕꯅꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯀꯨꯀꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠꯅꯤ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯩꯅ ꯍꯌꯦꯡꯗꯒꯤ ꯃꯤ ꯀꯧꯗꯨꯅ ꯏꯇꯩꯃꯒꯤ ꯚꯤꯗꯤꯑꯣ ꯅꯝꯍꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯤꯗꯤꯑꯣ ꯅꯝꯂꯕ ꯃꯇꯨꯡꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯇꯣꯏꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯕꯤꯀꯤꯒꯤ ꯃꯤꯁꯤꯡꯅ ꯕꯤꯀꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯣꯁ ꯅꯪꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯑꯁꯤ ꯂꯤꯛ ꯑꯣꯏꯔꯛꯇꯨꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯎꯔꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪ ꯉꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯆꯤꯡꯕꯨ ꯆꯤꯡꯅꯔꯦ ꯃꯈꯣꯏꯅ ꯈꯪꯉꯝꯒꯗ꯭ꯔꯅ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯦ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯁꯦ ꯗꯦꯟꯖꯔ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯑꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯦ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ
बिकिने हरे आई मफम असिदा लई हाबसे कनामता खंगनगनु अदुगा भैरबीबु मफम असिदा यामना सेक्शन नबानीना पोराओ अदुगा अखोगी थबकसिंग अदो गुप्तादा लोइना सिनरमु हादुना हरे तंजादुर मयाम लाई मयामना मनाउनु पादुबु कौरे मनाउनु पान हरे तामो ना होजि पाउ तुमद्रिबरा मयामना हरे तुमद्रि नंगबु उरुबा मिको बसिदा दिने आई नंग वारी यामना सानानिंगी असुक कुइरबा मतमसे नंगबु उजबा फंकिदाबनी आइगी थमोइदा पुदुन लाक पुलुमसे थांदा खिबका सब मानै नुमिता दुदने आइना नंगना साउदुना सेखिबा ngaखिबा मयामदो आइबु ngaपियु मनाउनु पादुना करिसु खंदना हरे तामो करिगिनो आइबु इकाइबा पिरिसिबो मयामदुना हरे नंगे साउबदो मदुदने एने किरुरिबसि आइना खंजरुबदि करिगुम नंगना आइना पांदबा थबा अमा तौदुना अखोइदे निंगमदबा पोकनी नंगदि हौजि यामना इंगतपेदा हौजिति नंगसे अनोबो बिकी अमा उबगा सब मानै मसी उबदा आइगे थमोइसे पुंपेन पेले मनाउ पादुना मयामदु कांग्रेचुलेशन हादुना हरे अदोमना हौदोखिबा सुकी भवा हाइबा होटेल अदो होटेल मैम मरी समझले हाइबदी ब्रांच मैम लेरबनी सरकारना दोंबु अवार्ड के पीदना फूड लाइसेंस पीबगी अथॉरिटी सिसु अदोमना सिनरबनी जननी ने आइंगोदा वाफम पुंबा लोइना तम्मे हाइदुना हरे वहाइरु ताबा मतमदा मयामदु ngaktuna करी करी तमीबनो हाइदुना हरे मनाउ पादुना हरे अनमनदि लोइना हारबनीने अदुबु हागेदो वालेरिब्रा हाइदुना मनाउ पादुना हरे मता असरे खोइना खंगमंगम वाफम अमलै मदुदी मयामबसिना मनाउ नुपादा करिगुंबा खरा लोली हाइबसे अयेंबा खोइबु खंगली मयामदुना वा लोलदुना नंग वारमलानी तुमरुल हाइदुना मयामदसु मागी काला संखी मनाउ नुपाना पाकसरिबसिरि अतैनते अखोगी तामोसी हौजि फाउबा इचम चमलिबनी आइगे सेंबसे खंगलक तारगदी कली थोकनी हाबिसनि महाना माथा सादुना लेरिबसि मयामदुना महाकी कादुदा चंखिलक्तुना महाकी आराम चेयर दुदा फमदुना ममांग थकी वारी दुनि छंगै हाबिदि पापारावगी मयानुपा अदुगा महाका लोइनना नोंमदि राजारामगी ऑफिस अदुदा लाकपनि मरमदि गवर्नमेंट राजारामदा फूड लाइसेंस पीबगी अथॉरिटी सिमंगोल सिनखिबनिना मखोय कंपनीना सालिबा चिंजाक अमसुंग फूड प्रोडक्टसिंग असि लाइसेंस पीनबैदमक्ता महाना राजारामगी मनाक्ता लाखिबनि राजारामना मखोय निदा हरे नखोयगी चिंजाक अदुदा केमिकल यावी हाइबदी पोयान क्या यावबनि मरम अदुना अइना मसिगी पोल असिबु सर्टिफिकेट पीबा ngमोय हाइदुना हरे हाइबदी मयामदा फंगनबगी लाइसेंस पीबा ngमोय हारकपनि जीके हारिबा नुपासिना हरे अखोयना तौलिबसे बिजनेस ने समाज सेवा नते राजारामना हरे बिजनेस तौगे हाइतारगदी बिजनेस की एथिक्स अमा लेबनि नियम सुमना तौगदमनि समाज का सागोन अदुना सत्कदमनि बिजनेस हारिबसे पापारावना हरे नंगना तौरिबा सुखी बावा हारिबा होटेल सिंग अदो नंगना दुम चलायो कसु कायदे अदुबु अखोयना तौरिबा थबा सिददी नंग यलाखनु नंगना तौजरिनि तौरिबा ऑर्गेनिक फार्मिंग असे मसी तौ लेतारदी अखोयना गवर्नमेंटगी अवार्ड अमनि फंगबा मंगाय पैसादी सिक्किम फंगरोय राजारामना हरे लेबासिगी मी करोड़ 194 की मपुंसी हाबसे आइगी साइन अमदा मखा पोंदुना लेरिबनी मखोयनादि अखोयगी ऑर्गेनाइजेशन असिगी मार्क असि येंबा मतमदा चिंजा असि चाबदा करिसु कायलोय हाइदुना लेदुरिबनी नंगी बिजनेस तौनबीदमुता आइना मखोयगी थाजबसे मांगन मंगमोय जीके नारे नंगी अफबा थबादो कदाइदनोम तरुसो करिगुम्बने अखोयना फलक तारगदिने नंग नातै चारोय नंग हिंगबा ngमोय हाइदुना हरे राजारामना हौगलक्तुना लाई अदुगा महाना थोंग अदुदा खुद थिलदुना मफम सिदगी चखरो हाइदुना हरे आई लैना नखोइना पोयान तौबसे मसिम सुंया यारोय मफम सिदगी चखरो गेट आउट हाइदुना तांथोरई नुमित अदुदगी जीके अमसुंग राजाराम मखोयनिसे येगना बाहायबदु ओइखिबनी मयामदुना मथा सादुना लेबगी मतांग असि उरुबा मतमदा मतैमा भुवनेश्वरी चंगक्तुना कदौरे नथनदा फमिदि हाइदुना रामदा हांगपा मिकुबदुदा रामना हरे भुवनेश्वरी इमुंग असिदा तौरिबा थबक अमसुंग इमुंग असिदा वारिबा कयासिंग असे विकिदे खंगनखनु मरुओइना जीके गाइगा येनबगी मतांग असे मंगोंदा खंगन बयादेको आई माबु अमु हन्ना चलनखिबा पामद्रे मसिगी मतांग असे खुरादासु खरा तमु हाइदुना मते मदुदा मयामदुना हरे नोंगालपा मतमददी भैरबीबु पुदुना विकिगी मीसिंग अदुना मखोगी मयुमदुदा नंबो पोयोम कया तौदुना लाई तंजादुदा रांगी मसिन नुपादु लाक्तुना नखोइसे कनानो हाइदुना हांगी अदुबु यामना खंगबा सादुना विकिगी मीसिंग अदुना महाकी ममिंगसे पल्लदुना अखोइ मफम मसिदा यूट्यूब वीडियो नंबर लाइबनि हाइदुना हरेई तंजादुना मखुरादुसु लाई इमुंग मनुगी वारी पुंबासी विकिना मखोइदा लोइना लीरबनिना इमुंग असिदा कना कना लेरिबनु हाइबसि लोइना खंगी अदुगा ममिंग करी कौरिबनु हाइबसिसु लोइना खंगी मखुरादु उबा मतमदा खु चिकपदु फरबरा हाइदुना हांगी ममानबदुना हरे महा खुची हाइबसि नंदि कमाय खंगीबा नुपादुना हरे अहल ओरबनिना खुची एम ताबनि केनो हाइदुना हरे मखुरा अदुना खुचिकपदि फबल ओइखरेदा हाइदुना सोहरेई विकी थोरक्तुना मखुरा अदुदा इतै मगी कुकिंग वीडियो नमनबैदमक्ता मखोइसिंग असे आइना कोलकातादि कौरिबनि हाइदुना हरेई
ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯚꯩꯔꯕꯤꯁꯨ ꯕꯤꯀꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯚꯩꯔꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯁ꯭ꯇꯥꯔꯅꯤ ꯏꯇꯩꯃꯒꯤ ꯀꯨꯀꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯅꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ introduce ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤꯅ ꯗꯥꯏꯔꯦꯛꯇꯔꯅꯤ ꯑꯃꯅ ꯀꯦꯃꯦꯔꯥꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯀꯤꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯕꯤꯀꯤꯗ ꯕꯣꯁ ꯍꯥꯏꯅ ꯀꯧꯔꯛꯄꯗꯒꯤꯗꯤ ꯕꯣꯁ ꯍꯥꯏꯕ ꯅꯠꯇꯦ ꯕꯣꯛꯁ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯗꯣꯛꯂꯝꯃꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯔꯕ ꯃꯥꯁꯇꯔ ꯁꯦꯐꯅꯤꯅ ꯇꯥꯛꯀꯗꯕꯅꯤ ꯅꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯩꯔꯕꯤꯅꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯣ ꯄꯨꯡꯉꯪꯉꯛꯏ ꯚꯩꯔꯕꯤꯅ ꯁꯦꯝꯗꯣꯛꯑꯒ ꯍꯥꯏꯔꯛꯏ ꯃꯇꯦꯡꯒꯤꯗꯃꯛꯇꯅꯤꯗ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯃꯁꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯚꯩꯔꯕꯤꯅ ꯏꯪꯂꯤꯁ ꯂꯣꯟꯖꯜꯂꯛꯏ ꯑꯩ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯃꯗꯨꯗꯤ ꯏꯪꯂꯤꯁ ꯈꯪꯗꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯚꯩꯔꯕꯤꯕꯨ ꯃꯍꯥꯛꯅ ꯂꯩꯒꯗꯕ ꯀꯥꯗꯨ ꯇꯝꯅ ꯖꯅꯅꯤꯅ ꯃꯈꯣꯏꯅ ꯂꯩꯒꯗꯕ ꯀꯥꯗꯨ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯕꯤꯀꯤꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯩꯒꯗꯕ ꯀꯥꯗꯨ ꯇꯝꯅ ꯄꯨꯗꯨꯅ ꯏꯁꯇꯤꯌꯥꯔ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯒꯤꯇꯔꯒꯤ ꯕꯣꯛꯁ ꯑꯗꯨ ꯇꯥꯈꯤꯗꯨꯅ ꯕꯣꯛꯁ ꯑꯗꯨꯗ ꯍꯥꯡꯇꯣꯔꯛꯏ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ SMG ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ SMGꯁꯤ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯞ ꯂꯥꯎ ꯄꯥꯏꯈꯠꯇꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯁꯥꯕꯤꯇ꯭ꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯚꯥꯏꯑꯣꯂꯤꯟꯅꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯗ ꯍꯥꯏꯖꯤꯜꯂꯤ ꯁꯥꯕꯤꯇ꯭ꯔꯤꯅ ꯑꯩꯁꯨ ꯑꯝꯇ ꯈꯣꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯥꯏꯑꯣꯂꯤꯟ ꯑꯗꯨ ꯈꯣꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯁꯤꯒꯤ ꯚꯥꯏꯑꯣꯂꯤꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯕ ꯚꯥꯏꯑꯣꯂꯤꯟꯅꯤ ꯀꯅꯥꯝꯇꯅ ꯄꯈꯣꯡꯗ ꯈꯣꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯈꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯀꯥꯗꯨꯗ ꯄꯣꯔꯛꯏ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯩ ꯄꯣꯔꯛꯑꯣꯅ ꯅꯈꯣꯏꯗ ꯀꯅꯥꯅ ꯍꯥꯏꯒꯦ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯀꯅꯥꯅ ꯄꯨꯊꯣꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯃꯥꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯄꯣꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯍꯪꯉꯛꯄꯗꯒꯤꯗꯤ ꯅꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤꯗꯃꯛꯇ ꯄꯣꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯅ ꯎꯈꯤꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅ ꯎꯈꯤꯕ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ ꯃꯐꯝ ꯆꯥꯕ ꯖꯒꯥꯗꯣ ꯂꯣꯠꯁꯜꯂꯨ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯨꯀꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯕꯅꯤ ꯊꯣꯡ ꯊꯥꯛꯄꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯧꯕꯅꯤꯅ ꯏꯄꯥ ꯄꯥꯈꯠꯄꯗꯒꯤ ꯏꯟꯁꯥꯡ ꯑꯗꯨ ꯀꯥꯈꯤ ꯏꯟꯁꯥꯡ ꯑꯗꯨ ꯀꯥꯕꯗꯨ ꯀꯃꯥꯏꯅ ꯇꯧꯗꯨꯅ ꯑꯃꯨꯛꯀ ꯊꯣꯡꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯚꯩꯔꯕꯤꯅ ꯊꯣꯡꯕꯒꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯇꯪꯉꯒ ꯍꯥꯎꯋꯦꯅ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯅꯔꯛꯏ ꯑꯗꯨꯒ ꯚꯩꯔꯕꯤꯁꯤ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏꯅ ꯊꯥꯒꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯕꯤꯀꯤꯅ ꯚꯩꯔꯕꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯌꯨꯝ ꯃꯊꯛꯇ ꯀꯥꯈꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯩꯔꯕꯤꯁꯨ ꯌꯨꯝ ꯃꯊꯛꯇ ꯅꯝꯗꯨꯅ ꯀꯧꯈꯠꯄꯅꯤꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯀꯥꯔꯛꯏ ꯌꯨꯝ ꯃꯊꯛ ꯑꯗꯨꯗ ꯕꯤꯀꯤꯒ ꯚꯩꯔꯕꯤꯒ ꯎꯅꯗꯨꯅ ꯂꯩꯕꯅꯤ ꯃꯊꯛ ꯑꯗꯨꯗ ꯐꯤꯁꯨ ꯌꯥꯝꯅ ꯐꯧꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯎꯅꯕꯗꯨ ꯀꯅꯥꯝꯇꯅ ꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯊꯛꯇ ꯎꯅꯕꯅꯤ ꯇꯟꯖꯥꯗꯨꯗ ꯕꯤꯀꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯣ ꯍꯥꯏ ꯑꯗꯨꯕꯨ ꯚꯩꯔꯕꯤꯅꯗꯤ ꯌꯥꯈꯤꯗꯦ ꯅꯣꯡ ꯈꯥꯛꯂꯛꯄꯗꯒꯤꯗꯤ ꯄꯥꯈꯠꯇꯨꯅ ꯕꯤꯀꯤ ꯃꯅꯥꯛꯇ ꯚꯩꯔꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯟꯁꯤꯜꯂꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯇꯩꯃ ꯑꯗꯨꯁꯨ ꯐꯤ ꯐꯧꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡ ꯈꯥꯛꯂꯕꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯤ ꯂꯧꯊꯅꯕꯒꯤꯗꯃꯛꯇ ꯀꯥꯈꯠꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯀꯥꯈꯠꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯕꯤꯀꯤ ꯑꯃꯁꯨꯡ ꯚꯩꯔꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯪꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯈꯠꯂꯛꯏ ꯃꯌꯥꯝꯕ ꯈꯛꯇꯤ ꯀꯥꯈꯠꯂꯛꯇꯦ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅꯗꯤ ꯚꯩꯔꯕꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕ ꯄꯥꯝꯕꯅꯤ ꯃꯥꯕꯨ ꯌꯨꯝꯗ ꯊꯥꯒꯦꯁꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯩꯃꯅ ꯂꯛꯅꯗꯨꯅ ꯐꯔꯦꯅꯦ ꯅꯪꯗꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯕ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯁꯨ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯊꯤꯡꯉꯝꯃꯤ ꯕꯤꯀꯤꯅ ꯋꯥꯐꯝ ꯄꯨꯝꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯇꯩꯃ ꯑꯗꯨꯗ ꯍꯥꯏ ꯃꯇꯩꯃ ꯑꯗꯨꯗ ꯃꯌꯥꯝꯕꯗ ꯌꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯁꯦ ꯎꯅꯕ ꯄꯥꯝꯃꯤꯅ ꯚꯩꯔꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯗꯨꯁꯨ ꯇꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯃꯇꯩꯃꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯌꯥꯝꯕꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥꯗ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯅꯤꯡꯕ ꯀꯨꯏꯔꯕꯅꯤ ꯃꯌꯥꯝꯕꯗꯨꯁꯨ ꯅꯣꯛꯊꯣꯔꯛꯇꯨꯅ ꯍꯔꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯋꯥꯔꯤꯕꯅꯣꯅꯦ ꯑꯩꯗꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯐꯪꯅ ꯏꯃꯧ ꯅꯨꯄꯤ ꯑꯃꯁꯨ ꯐꯪꯗꯣꯔꯕꯅꯤ ꯗꯕꯜꯂꯤ ꯑꯩꯅ ꯍꯔꯥꯎꯔꯤꯕꯁꯤ ꯆꯍꯤ 14 ꯅꯪꯕꯨ ꯎꯗꯅ ꯂꯥꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯃꯛ ꯐꯪꯂꯕꯅꯤꯅ ꯐꯔꯦ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯧꯔꯣ ꯍꯥꯏꯗꯨꯅ ꯚꯩꯔꯕꯤꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕꯅ ꯌꯥꯔꯛꯄꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯔꯥꯎꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤ ꯈꯔ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯇꯨꯃꯤꯟ ꯆꯪꯉꯛꯄꯅꯤ ꯑꯗꯨꯕꯨ ꯕꯤꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯝꯗꯨꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯊꯔꯛꯏ ꯇꯟꯖꯥꯗꯨꯅ ꯃꯌꯥꯝꯕ ꯊꯣꯛꯂꯛꯏ ꯃꯌꯥꯝꯕ ꯊꯣꯛꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯕꯤꯀꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯇꯨꯅ ꯕꯤꯀꯤꯒꯤ ꯃꯅꯥꯛꯇ ꯐꯝꯁꯤꯜꯂꯗꯨꯅ ꯐꯣꯟꯗ ꯐꯤꯂꯝ ꯌꯦꯡꯕ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯇꯨꯝꯃꯨꯔꯣꯅꯦ ꯅꯈꯣꯏꯕꯨ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ
फाइट सेनसे लोरगा तुमगे हादुना माकी मीसिंग अदुना हारे मयाम लei चंख्रब मिकुब अदुदा मतै बाबु हानबई दमकता मीसिंग अदु किचन अदुदा तुमिन चंगकपने अदुबु बिकिन मफम अदुदा तुमिन लाक्तुना मी अदुबु नेखारगा थमी मतै मन नंगबो सुखथें कानसिदा सिदा कदौरिबुन हादुना हांगी इसिंग थके इसिंग खौरांगेना लाकपनि हादुना मतै मदुर खोमी इसिंग थलि तागदी नंगे कादा थिलला सु याबदुबु हादुना मतै मना मनाव नुपादुदा इसिंग पिथै अदुगु मफम अदुदगी मतै मदु सुचतखि मफम अदुदा लेरिबा मीसिंग अदुबु फुरदुना बिकिन मपानदा पुथोरै मकोइ सिंग अदु फुनबई मखोल अदु मखुरा अदुना ताबनी मखुरा अदु थोलै मफम अदु लेरिबा मीसिंग अदुना बिकिगा फुनरकपदगी नोंगै पुथोरक्तुना बिकिदा कापके तवी अदुबु नोंगै अदु मखादा ताखि तंजातुना मखुरा अमसुंग इमुंग मनुगी मीसिंग अदुसु थोलै बिकिना नोंगै अदु मखोंना लेसंदुना लोसंदुना थमी मखुरा अदुनादि लाइबा मीसिंग अदु मयाम हातनबा लाइबनि हाबसे खंगी मरम अदुना मफम असिदा हुराम संग पोरंगनी बिकी उबा मतमदा मकोइ सिंग असि रोइना सेंखिबा ओरमनी हायदुना मयाम पाखतनबा हाइजली बिकीसु महाकपु हातपा लाइबनि हायदुना खनबनी मरम अदुना मखुराना हरपा वादुगा चानरे हायदुना महाकसु तुमिना लेरमी बिकीगी मीसिंग अदुना हारे अखोइ तुमहौदबा फबनी नत्रगदी पामदबा थौदोसे थोमगनी बिकिना हारे मरम असिननी अइना सही क्यादगी युम असिदा लाखिद्रिबसी अइगी मरमदगी मखोइसे अवाफमदा ताबदो अइ पामदे बिकिना महाकी मीसिंग अदुदा लाइबा मीसिंग असे कनानो थिजलो हायदुना हारे अदुगा लाइबा मीसिंग असि मुखर्जीगी मी ओरमतादि लेनो थारो हायदुना बिकी इमुंगदा चंगई मखुरा अदुना रामदायरे थोलिबा थौदोसे जिकेगी मीसिंग थोनबो ओरमगनी मयाम हारे अइगी नाउपासे अइगी मरमदगी तसा ताबदो अइ पामदे महाक युम असिदगी यामना कुइना चलुरबनी अदुगा अमु हलपा मिकुब असिदना मंगोंदा अवाबा ताबसे अइ पामदे मरम अदुना अखोइ मतम खरदि खुंगंग चसि हायदुना महाना मखुरा अदुदा हाय मखुराना हारे अदु इतारगदी बिकिददि करि हायना हायदुरिबा रामनु गुरुजी अमा कौरदुना महाक्ता अइगी नाउना पासे हलकले मरम अदुना अइने जेगे तौगनी इना लेपखिबदु तौरगे हायदुना गुरुदुदा हारे गुरुदुनासु नंगना तौगदबा मतमदो अदुगा जेगदु तौथो हायदुना हारे बेरे बिबु बिकी नुपीने हायदुना महाना सक्ताई असुम तौदुना मखोइना खुंगंगदा लाक्तुना जेगा तौनबगिदमक्ता नरसिंह टेम्पलदा लाई बिकी मीसिंग अदु लाइ खुरमभम अदु लाक्तुना अखोइदे अटेक तौखिबा मीसिंग अदु जीके गी मीनि हायबसि मखोइना बिकीदा तमी जीकेगा मयामगा करमना खनखिबनो हायबसिसु लोइना तमी मयामना मंत्री मंडलगी मलाक्ता चत्तुना वाकटबा मतमदसु जीकेगा नगा येंगनरदि अफबो ओरोय हायदुना मयामबदुबु उसितना थादोरकपनी पुलिसता तौतारगसु पुलिससिसु जीकेगी मी ओइबनी बिकीदा कनानो जीके हायबसे हायदुना हंगई जीके सिदी पापारावगी मया नुपाने हायबसि खंगमंगमकी ममालतदजु पापारावगा बिकीगा खनखरबनी लाइ खुरमभमदुदा पापारावसु लाई पापारावना हारे नंगना पूजा क्या तौतारगसु नंगबुने कनाबतुना कनबंगमोइने नंगी लाइ सिंगसिनासु कनबंगमोइ सोमनाकनदि जीकेना माकी मी थादोक्तुना वीडियो नमहंदुना मयुमदगी मखोइनि वरि सानबादो तादुना लेबनी येंगदुना लेबनी पापारावना हारे मफम असिदा लेरिबा कैमरामैन सिंगसे नंगी स्टेटमेंट अमखतनी अखोइना गाइरिबसि मदुगी स्टेटमेंट दो शूट तौनबगिदमक्तनी स्टेटमेंट हाबदी मखोइगी चिंजाक्ता लाइसेंस पीरे हाबगी स्टेटमेंट असिनी सोमनाकनदि बिकी मीसिंग अदुना बिकीदा हारे नंगी नेयाबुलामसे हानबगिदमक्ता पापारावना मफम असिदा मी कया संदोक्तुना थमलबनी कदोमदगी अटेक तौक्तुना हाबसिसु खोइ ग्यान तादे पापारावना हारे अइना हारिबा वासिदा करिगुम नंगना यारतारगदि नंगसे कदोमदगी हालक्तुरिबना हाबसे मसी अइ खंगदे मदुगी मिसी दुसु कयादा मिसी थिना सिगनी हाबसे नंग खंगमंगमोइ रामनदी महाकी ईश्वर थाजबनीना अइगी लाइन अइबु कंदुरिबनी हायदुना हारे अदुबु पापारावनदी लाइन नंबु कंदुरिबा हायदुना लोक्सन बिरमी रामना हारे नंग लोक्सनबैदमुक्ता ईश्वर सेल पृथ्वीदा अमुहन लाक्तुरिबनी हायदुना हारे वहाय अदुदा सोमनाकनदि बिकीना जंत्रगी खोंजेल अमसुंग कांसीगी खोंजेलगी मरक्ता अखोइगी यामबसे कनगदबनी मखोइगी मीसिंग अदो हातगदबनी हायदुना हारे फत्तबा मीसिंग अदुना लावई खोंजेल असिसु ताहलुदबनी हायदुना हारे सोमनाकनदि मयाम अदुना पापारावदा हारे अइबु कनबा लाक्तुरिबसे प्रभु नरसिंहना तौगदुरिबनी हायदुना हारे सोमनाकनदि मनाव नुपा अदुना असुम थीदुना लाखो मतमदा लाइसंगी पंडित अदु मंगलता तेतु हकपा अदु उइ मंगलता तेतु हकपा असे पंडितना हक्कदब नते हायदुना महान चेंगसेलक्तुना मखुत पार लेखायरगा उंगगा सासिनबा पंडित अदुबु नॉकआउट तौखि महान सासिनबा पंडित क्या अदुबु मंगक लेखाय दुना हातोरई बिकी मीसिंग अदुना हाले तामोदी कदाय लेगी खंगे अदुबु इतेमदि कदाय लेगी हाबसे खंगद्रे इतेम अमसुंग युमगी नुपीसिंग असे कदोमदा लेबनो हाबसे मसी हाल थिदोकदबनि हायदुना हाले असुम तौदुना बिकीसु मतै मगी मनाक्ता लाई मतै मन लेबम मफम अदुदि लाइसंग अदुगी चाक थोंगम हाबदी वाला संगदुर लाकपनी वाला संगदुदा जीकेगी मी क्याना चाक थोंदुना लेबगी मोंग अदु उइ
ꯃꯗꯨꯗꯒꯤꯗꯤ ꯃꯇꯩ ꯃꯇꯝ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯇꯩꯃ ꯅꯪꯒꯤ ꯄ꯭ꯔꯁꯥꯗꯤꯁꯦ ꯑꯩ ꯁꯦꯝꯍꯧꯔꯒꯦ ꯌꯥꯔꯦ ꯅꯈꯣꯏ ꯆꯠꯂꯣ ꯇꯥꯃꯣꯅ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯗꯃꯛꯇ ꯉꯥꯏꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯩꯃꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯖꯥꯔꯤ ꯀꯌꯥ ꯑꯗꯨꯕꯨ ꯁꯤꯡꯒꯥꯏꯕꯥꯛꯅ ꯊꯣꯝꯗꯨꯅ ꯃꯩꯍꯨꯝꯅ ꯌꯩꯗꯨꯅ ꯑꯁꯨꯝ ꯂꯣꯏꯅ ꯐꯨꯊꯔꯛꯏ ꯄꯨꯖꯥꯔꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯄꯨꯖꯥꯔꯤ ꯑꯃ ꯐꯥꯔꯗꯨꯅ ꯕꯤꯀꯤꯅ ꯅꯈꯣꯏꯒꯤ ꯑꯇꯩ ꯃꯤꯁꯤꯡꯗꯤ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯨꯄꯥꯗꯨꯅ ꯔꯥꯏꯁ ꯃꯤꯜꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯀꯤꯁꯨ ꯔꯥꯏꯁ ꯃꯤꯜ ꯇꯝꯅ ꯂꯥꯛꯏ ꯔꯥꯏꯁ ꯃꯤꯜ ꯑꯗꯨꯗ ꯖꯤꯀꯦꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯗ꯭ꯔꯃꯥ ꯁꯥꯟꯅꯕꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯕꯤꯀꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯒꯤ ꯐꯨꯊꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯗꯨꯅ ꯃꯟꯗꯤꯔ ꯇꯝꯅ ꯄꯣꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯄꯥꯄꯥꯔꯥꯎꯁꯨ ꯂꯩꯔꯝꯃꯤ ꯄꯥꯄꯥꯔꯥꯎꯅ ꯕꯤꯀꯤ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉ ꯉꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯤꯀꯤꯅ ꯂꯥꯛꯄ ꯑꯗꯨ ꯖꯤꯀꯦꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯄꯥꯄꯥꯔꯥꯎꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯀꯤꯅ ꯍꯥꯏꯔꯤ ꯑꯩꯅꯤ ꯔꯥꯖꯥꯔꯥꯝꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯚꯒꯋꯥꯟ ꯔꯥꯝꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯛꯁꯃꯟ ꯑꯃꯁꯨꯡ ꯍꯅꯨꯃꯥꯟꯁꯦ ꯂꯩꯕꯅꯤ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤꯁꯨ ꯑꯩ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯉꯣꯟꯗ ꯊꯥꯡ ꯎꯠꯇꯨꯅ ꯈꯪꯍꯟꯗꯨꯅ ꯃꯥꯒꯤ ꯑꯆꯨꯝꯕ ꯆꯠꯄꯁꯦ ꯂꯩꯅꯕ ꯍꯣꯠꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯊ꯭ꯔꯦꯇꯟ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯈꯨꯠ ꯊꯥꯕ ꯀꯩꯗꯧꯉꯩꯗ ꯉꯝꯃꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯗ ꯀꯔꯤꯒꯨꯝꯕ ꯈꯪꯍꯜꯂꯕ ꯃꯗꯨꯕꯨ ꯃꯥꯌꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯖꯤꯀꯦꯅ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯍꯅꯨꯃꯥꯟꯅ ꯔꯥꯝꯒꯤꯗꯃꯛꯇ ꯁꯅꯥꯒꯤ ꯂꯪꯀꯥ ꯃꯩ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯥꯏꯁꯦꯟꯁꯀꯤꯗꯃꯛꯇ ꯅꯪꯒꯤ ꯒꯣꯗꯥꯝ ꯄꯨꯝꯕꯗꯣ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ ꯀꯥꯎꯒꯅꯨ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯃꯇꯨ ꯅꯥꯝꯃ ꯍꯦꯛ ꯁꯣꯛꯄ ꯃꯇꯝꯗꯅꯦ ꯅꯪꯒꯤ ꯑꯦꯝꯄꯥꯌꯔꯁꯤꯡ ꯑꯁꯦ ꯑꯩꯅꯅꯦ ꯎꯐꯨꯟ ꯇꯥꯅ ꯅꯩꯈꯥꯏꯒꯗꯣꯔꯤꯕꯅꯤ ꯃꯁꯤ ꯋꯥꯁꯤ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯌꯥ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯁꯨ ꯍꯥꯏꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯕꯤꯀꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯄꯥꯄꯥꯔꯥꯎꯗ ꯍꯥꯏꯔꯛꯏ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ 440 ꯋꯥꯠꯀꯤ ꯋꯥꯔꯅꯤꯡ ꯎꯔꯝꯃꯅꯤꯅꯦ ꯋꯥꯔꯅꯤꯡ ꯎꯅ ꯄꯥꯏ ꯇꯥꯔꯒꯗꯤ ꯆꯥꯛꯇꯨꯅ ꯁꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯅꯤꯡ ꯄꯤꯔꯕ ꯐꯥꯎꯕ ꯅꯪꯅ ꯍꯟꯊ ꯇꯥꯔꯒꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯖꯒꯅꯤ ꯃꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯊꯨꯒꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯖꯤꯀꯦꯅ ꯍꯟꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯥꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨ ꯂꯤꯂꯤꯁꯤꯡ ꯑꯗꯨꯁꯨ ꯀꯥꯏꯈꯤ ꯌꯨ ꯂꯤꯂꯤꯁꯤꯡ ꯑꯗꯨꯗꯒꯤ ꯌꯨ ꯂꯣꯏꯅ ꯇꯥꯔꯛꯂꯤꯕ ꯌꯨ ꯑꯗꯨ ꯃꯍꯥꯛꯅ ꯊꯛꯂꯤꯕ ꯁꯤꯒꯥꯔ ꯑꯗꯨꯗꯒꯤ ꯃꯩ ꯍꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯃꯁꯨꯡ ꯃꯌꯥꯝꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯖꯥ ꯌꯥꯎꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯏꯁꯪ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯕꯤꯀꯤꯅ ꯃꯀꯨꯕꯣꯛꯇ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯄꯥꯄꯥꯔꯥꯎꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯦꯟꯈꯤꯕꯅꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕꯅꯤ ꯃꯍꯥꯛꯅ ꯑꯩꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯖꯤꯀꯦꯅ ꯃꯀꯨꯕꯣꯛ ꯑꯗꯨꯗ ꯏꯁꯧ ꯂꯥꯡꯉꯛꯏ ꯃꯍꯥꯛ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯁꯦ ꯐꯖꯅ ꯊꯤꯌꯨ ꯍꯧꯖꯤꯛ ꯈꯛꯇ ꯃꯍꯥꯛ ꯍꯜꯂꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯊꯤꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯖꯤꯀꯦꯅ ꯃꯍꯥꯛꯀꯤ ꯃꯤ ꯊꯥꯗꯨꯅ ꯊꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ ꯃꯍꯥꯛꯀꯤ ꯃꯤ ꯑꯗꯨꯁꯨ ꯀꯣꯜꯀꯇꯥ ꯇꯝꯅ ꯊꯥꯈꯤ ꯔꯥꯝꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏꯒꯤ ꯎꯀꯤꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯥꯝꯗ ꯍꯥꯏꯔꯛꯏ ꯑꯅꯥꯊ ꯑꯥꯁ꯭ꯔꯝꯒꯤ ꯀꯦꯁ ꯑꯗꯣ ꯃꯗꯨ ꯈꯔ ꯂꯨꯅ ꯊꯣꯛꯇꯣꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯪꯒꯤ ꯀꯦꯁ ꯑꯁꯤꯗ ꯕꯦꯜ ꯂꯧꯕꯒꯤ ꯆꯥꯟꯁ ꯑꯁꯦ ꯌꯥꯝꯅ ꯅꯦꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯇꯩꯃꯗꯨꯅ ꯔꯥꯝꯗ ꯍꯥꯏꯔꯛꯏ ꯁꯣꯝꯗꯤ ꯖꯁꯀ ꯈꯪꯅꯕꯅꯤꯅ ꯖꯁ ꯑꯗꯨꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯦꯡꯕꯤꯌꯨꯗꯅ ꯔꯥꯝꯁꯨ ꯍꯣꯏ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯎꯀꯤꯜ ꯑꯗꯨꯕꯨ ꯊꯤꯟꯗꯣꯔꯛꯏ ꯃꯇꯩꯃꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯃꯈꯨꯜ ꯂꯣꯟꯅꯔꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯑꯗꯣꯝꯅꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯂꯥꯟꯗꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛꯇꯗꯤ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯀꯞꯇꯨꯅ ꯃꯄꯤ ꯑꯗꯨ ꯇꯥꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯇꯩꯃꯒꯤ ꯃꯄꯤ ꯑꯗꯣ ꯌꯥꯔꯗꯨꯅ ꯀꯩꯗꯧꯔꯦ ꯏꯇꯩꯃ ꯅꯪꯅ ꯀꯞꯂꯤꯗꯤ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯇꯩꯃꯗꯣ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯃꯤꯇꯣꯞꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯕꯨ ꯅꯅꯥꯎ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯈꯟꯗꯨꯅ ꯍꯥꯏꯕꯤꯗꯕ ꯇꯧꯒꯅꯨ ꯑꯩꯁꯦ ꯅꯆꯥꯅꯨꯄꯥꯅꯤ ꯈꯟꯗꯨꯅ ꯍꯥꯏꯕꯤꯔꯛꯎ ꯖꯤꯀꯦꯒ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯈꯟꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯍꯪꯉꯤ ꯃꯇꯩꯃꯗꯨꯅ ꯅꯝꯗꯨꯅ ꯍꯪꯕꯗꯒꯤꯗꯤ ꯃꯇꯩꯃꯗꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯂꯤꯊꯣꯔꯛꯏ ꯃꯇꯩꯃꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯌꯥꯝꯕꯁꯦ ꯆꯍꯤ 10 ꯍꯦꯟꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯗꯒꯤꯗꯤ ꯒꯣꯔꯃꯦꯟꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯈꯪꯉꯛꯄꯗꯒꯤꯗꯤ ꯐꯨꯗ ꯂꯥꯏꯁꯦꯟꯁ ꯄꯤꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯈꯤꯕꯅꯤ ꯔꯥꯝꯅ ꯍꯥꯏꯔꯤ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯅ ꯃꯃꯥꯡ ꯊꯛꯇꯒꯤ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯗꯒꯤ ꯊꯣꯡ ꯊꯥꯛꯇꯅ ꯇꯧꯔꯤꯕꯁꯦ ꯆꯠꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯄꯣꯠꯌꯥꯟ ꯁꯤꯖꯤꯟꯅꯗꯨꯅ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯠꯆꯩ ꯀꯌꯥ ꯊꯥꯔꯦ ꯃꯁꯤꯗ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯁꯣꯛꯍꯟꯅꯕ ꯃꯆꯥꯛ ꯑꯣꯏꯔꯤꯕꯅꯤ ꯂꯥꯏꯅꯥ ꯀꯌꯥ ꯄꯣꯛꯂꯛꯄꯒꯤ ꯃꯆꯥꯛꯁꯨ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯣꯕꯤꯁꯤꯇꯤ ꯑꯃꯁꯨꯡ ꯍꯣꯔꯃꯣꯅꯦꯜ ꯏꯟꯕꯦꯂꯦꯟꯁ ꯑꯣꯏꯕꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯅꯧꯅ ꯂꯩꯁꯥ ꯌꯥꯝꯅ ꯐꯥꯔꯛꯂꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯍꯤ 10 ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯕꯅꯤ ꯆꯥꯄꯣꯛꯄ ꯃꯇꯝꯗꯁꯨ ꯃꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯣꯛꯍꯜꯂꯤꯕꯅꯤ ꯃꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯦ
ꯐꯠꯇ꯭ꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯐꯠꯇꯅ ꯑꯗꯨꯃꯛ ꯄꯣꯛꯂꯛꯄ ꯇꯥꯕꯅꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯑꯐꯕ ꯃꯔꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯌꯨꯝꯕꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯐꯨꯗ ꯐꯣꯔꯝ ꯏꯟꯗꯤꯌꯥꯅ ꯔꯥꯝꯗ ꯗ ꯕꯦꯁ ꯍꯦꯜꯗꯤ ꯐꯨꯗ ꯑꯦꯋꯥꯔꯗ ꯍꯥꯏꯕꯁꯤ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯅꯣꯡꯃꯗꯤ इखꯪ ꯈꯪꯍꯧꯗꯅ GK ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯐꯨꯗ ꯄ꯭ꯔꯗꯛꯁꯤꯡ ꯑꯗꯣ ꯂꯥꯏꯁꯦꯟꯁ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯌꯥꯝꯕꯅꯗꯤ ꯃꯈꯣꯏꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯄꯣꯌꯥꯟ ꯌꯥꯎꯋꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯣꯠꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯕꯦꯟ ꯇꯧꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯦꯡꯅꯕ ꯑꯣꯏꯈꯤꯕꯅꯤ GKꯅ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯦ ꯍꯣꯡꯗꯣꯛꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯅ ꯁꯥꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯄꯣꯌꯥꯟ ꯌꯥꯎꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯌꯣꯟꯕ ꯍꯧꯔꯛꯏ ꯅꯣꯡꯃ ꯅꯌꯥꯝꯕꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯈꯤꯕ ꯐꯨꯗ ꯑꯦꯛꯖꯤꯕꯤꯁꯟ ꯑꯃꯗ ꯃꯈꯣꯏꯒꯤ ꯀꯝꯄꯅꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯄꯨꯔꯛꯇꯨꯅ ꯌꯣꯟꯕꯅꯤ ꯅꯌꯥꯝꯕꯅ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯍꯥꯏꯕꯗꯨ ꯀꯧꯔꯦ ꯄꯥꯄꯥꯔꯥꯎ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯁ꯭ꯇꯣꯜ ꯑꯃ ꯍꯥꯡꯖꯟꯕꯅꯤ ꯁ꯭ꯇꯣꯜ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔ ꯊꯣꯛꯂꯛꯏ ꯅꯌꯥꯝꯕꯅꯗꯤ ꯃꯁꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯄꯣꯠ ꯌꯣꯟꯐꯝꯅꯤ ꯅꯈꯣꯏꯒꯤ ꯀꯦꯃꯤꯀꯦꯜꯒꯤ ꯄꯣꯠ ꯑꯁꯦ ꯌꯣꯟꯐꯝ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯆꯩꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯄꯥꯔꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯤ ꯀꯅꯥꯝꯇꯒꯤ ꯁ꯭ꯇꯣꯜ ꯅꯠꯇꯦ ꯑꯩꯒꯤ ꯁ꯭ꯇꯣꯜꯅꯤ ꯔꯥꯖꯥꯔꯥꯝꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯄꯣꯌꯥꯟ ꯌꯥꯎꯔꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯍꯣꯡꯗꯣꯛꯎ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯍꯣꯡꯗꯣꯛꯇ꯭ꯔꯤ ꯅꯪ ꯅꯁꯥꯃꯛꯁꯨ ꯍꯣꯡꯗꯣꯛꯇꯦ ꯄꯥꯄꯥꯔꯥꯎꯅ ꯍꯥꯏꯔꯦ GK ꯕ꯭ꯔꯥꯟ ꯍꯥꯏꯔꯤꯕꯁꯤ ꯏꯆꯝ ꯆꯝꯕ ꯕ꯭ꯔꯥꯟ ꯅꯠꯇꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕ꯭ꯔꯥꯟꯅꯤ ꯄꯥꯄꯥꯔꯥꯎꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯔꯥꯝꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯈꯥꯏꯗꯨꯅ ꯍꯨꯟꯗꯣꯔꯛꯏ ꯔꯥꯝꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯀꯧꯗꯨꯅ GKꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯄꯣꯌꯥꯟ ꯌꯥꯎꯕꯅꯤ ꯃꯁꯤ ꯆꯥ ꯇꯥꯔꯒꯗꯤ ꯃꯤꯒꯤ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯌꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯇ ꯍꯥꯏꯔꯛꯄꯗꯒꯤꯗꯤ GKꯒꯤ ꯃꯥꯒꯤ ꯁ꯭ꯇꯣꯛꯁꯤꯁꯨ ꯍꯟꯊꯔꯛꯑꯦ ꯀꯝꯄꯅꯤ ꯀꯅꯥꯝꯇꯅ ꯃꯍꯥꯛꯀꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯂꯩꯕꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯤꯔꯛꯇꯨꯅ GKꯅ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯍꯣꯇꯦꯜꯗ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯅꯌꯥꯝꯕꯕꯨ ꯀꯤꯍꯟꯕ ꯍꯧꯔꯛꯄꯅꯤ ꯔꯥꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯄꯥꯔꯥꯎꯗ ꯍꯥꯏꯔꯦ ꯆꯥꯔꯤꯕ ꯃꯤꯕꯨ ꯅꯪꯅ ꯍꯧꯒꯠꯍꯜꯂꯤꯕꯁꯦ ꯃꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯅꯪꯕꯨ ꯀꯅꯥꯝꯇꯅ ꯇꯝꯕꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯄꯥꯄꯥꯔꯥꯎꯅ ꯍꯥꯏꯔꯦ ꯅꯪꯅ ꯃꯦꯗꯤꯌꯥꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯍꯣꯡꯗꯣꯛꯎ GK ꯐꯨꯗ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯐꯕ ꯄ꯭ꯔꯗꯛꯅꯤ ꯅꯪꯅ ꯏꯟꯐꯣꯔꯃꯦꯁꯟ ꯂꯥꯟꯅ ꯐꯪꯕꯗꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯣ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯥꯄꯥꯔꯥꯎꯅ ꯔꯥꯝꯅ ꯍꯥꯏꯔꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯔꯥꯝꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧ ꯑꯩꯅꯗꯤꯅꯦ ꯅꯪꯒꯤ ꯅꯌꯥꯅꯨꯄꯥꯒꯤ ꯍꯨ ꯆꯦꯜꯂꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯝꯇꯗ ꯌꯣꯜꯍꯜꯂꯣꯏ ꯄꯥꯄꯥꯔꯥꯎꯅ ꯍꯥꯏꯔꯤ ꯅꯪꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯅ ꯍꯨ ꯆꯦꯟꯕ ꯄꯣꯠ ꯌꯣꯜꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯆꯨꯝꯃꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯁꯦ ꯀꯌꯥꯝ ꯍꯨ ꯆꯦꯟꯕ ꯃꯤꯅꯣꯁꯦ ꯅꯪ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯑꯐꯕꯇ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯂꯣꯏꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯄꯥꯔꯥꯎ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯇꯩ ꯃꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯖꯅꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯤ ꯂꯥꯛꯏ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯔꯥꯎ ꯇꯌꯥꯝꯕ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯅꯥꯊ ꯑꯥꯁ꯭ꯔꯝꯗ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯒꯤ ꯑꯅꯥꯊ ꯑꯥꯁ꯭ꯔꯝ ꯇꯝꯅ ꯊꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯆꯥꯛ ꯄꯤꯖꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯕꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯑꯣꯕ ꯍꯧꯔꯛꯏ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯣꯔꯛꯈꯤꯕ ꯆꯥꯛꯁꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯨ ꯍꯥꯞꯆꯤꯟꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯅꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯕ ꯇꯥꯏ ꯍꯤꯡꯕ ꯆꯪꯕꯒꯤ ꯇꯥꯟꯐꯝ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯣꯏꯔꯛꯂꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯅꯔꯁ ꯀꯌꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ GKꯅ ꯐꯨꯗ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯊꯥꯖꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯃꯥꯒꯤ ꯃꯤ ꯊꯥꯗꯣꯔꯛꯇꯨꯅ ꯍꯨ ꯆꯦꯜꯂꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯊꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯁꯦ ꯃꯍꯥꯛꯅ ꯃꯤꯡꯆꯠ ꯊꯤꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯒ ꯍꯣꯇꯦꯜ ꯀꯌꯥꯁꯤꯡ ꯑꯁꯤꯁꯨ ꯊꯣꯡ ꯂꯣꯏꯅ ꯂꯣꯟꯍꯟꯈꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ꯅꯪꯒꯤ ꯅꯌꯥꯝꯕꯕꯨ ꯑꯉꯥꯡꯁꯤꯡꯕꯨ ꯍꯨ ꯄꯤꯖꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯐꯥꯗꯨꯅ ꯄꯨꯈꯤꯕꯅꯤ ꯅꯌꯥꯝꯕ ꯑꯁꯤ ꯕꯦꯜꯗꯒꯤ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ GK ꯅꯪꯒꯤ ꯅꯌꯥꯝꯕꯕꯨ ꯎꯅꯕ ꯂꯥꯛꯈꯤ GKꯅ ꯍꯥꯏꯔꯦ ꯅꯪꯅ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯣ ꯉꯥꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯉꯥꯡꯉꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯑꯦꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯄꯨꯊꯣꯛꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯒꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯈꯪꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ GKꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯔꯥꯝꯅ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯁꯦ ꯀꯤꯕ ꯇꯥꯔꯒꯗꯤꯅꯦ ꯑꯩꯅꯅꯦ ꯅꯪꯒꯤ ꯂꯥꯏꯁꯦꯟꯁ ꯑꯗꯣ ꯀꯩꯗꯧꯉꯩꯗꯁꯨ ꯀꯦꯟꯁꯦꯜ ꯇꯧꯔꯝꯃꯣꯏ ꯑꯩꯅ ꯖꯦꯜꯗ ꯆꯪꯈꯤ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯖꯠꯄꯨꯗꯤ ꯃꯥꯡꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯁꯧꯒꯠꯂꯣꯏ ꯑꯉꯥꯡ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯪꯅ ꯃꯥꯡꯍꯟꯕꯅꯤ ꯃꯈꯥ ꯇꯥꯅ ꯀꯌꯥꯁꯨ ꯃꯥꯡꯉꯛꯄ ꯌꯥꯔꯤꯕꯅꯤ ꯑꯩꯒꯤ ꯏꯖꯠꯇꯒꯤ ꯃꯤꯁꯤꯡꯒꯤ ꯊꯋꯥꯏꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯃꯇꯩꯃꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯔꯤꯁꯦ ꯃꯁꯤꯗ ꯂꯣꯏꯗꯦ ꯃꯍꯥꯛꯅ ꯖꯅꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯊꯨꯒꯥꯏꯍꯟꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯖꯅꯅꯤꯒꯤ ꯅꯨꯄꯥꯒꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯔꯥꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯈꯣꯏꯕꯨ ꯔꯥꯝꯅ ꯅꯤꯡꯊꯤꯅ ꯋꯥꯏ ꯅꯨꯄꯥꯒꯤ ꯃꯄꯥꯗꯨꯅ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯀꯦꯁ ꯌꯥꯝꯅ ꯆꯥꯎꯕ ꯑꯃ ꯊꯣꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯀꯦꯁꯅꯤ ꯑꯩꯈꯣꯏꯁꯨ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ ꯑꯩꯈꯣꯏꯁꯨ ꯀꯦꯁ ꯀꯌꯥꯗ ꯆꯦꯟꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯑꯗꯨꯝ ꯅꯥꯟꯊꯣꯛꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯒꯤ ꯀꯦꯁ ꯑꯁꯤꯗꯤ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏꯅ ꯂꯩꯔꯦ ꯅꯪꯅ ꯖꯦꯜꯗ ꯆꯪꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯁꯦ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒ ꯑꯩꯈꯣꯏꯒ ꯁꯪꯒ ꯇꯧꯕꯁꯦ ꯄꯥꯝꯗꯦ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯃꯧ ꯑꯣꯏꯍꯟꯕ ꯄꯥꯝꯗꯦ
ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯇꯩ ꯃꯗꯨꯅ ꯍꯥꯏꯔꯦ ꯑꯁꯨꯝ ꯇꯧꯗꯨꯅꯅꯦ ꯅꯪꯒꯤ ꯅꯌꯥꯝꯕꯁꯦ ꯃꯁꯨꯡꯒꯨꯝꯕ ꯆꯀ꯭ꯔꯚ꯭ꯌꯨ ꯀꯌꯥꯁꯤꯗ ꯊꯨꯗꯨꯅ ꯂꯩꯗꯨꯅ ꯂꯩꯔꯕꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗꯅꯤ ꯅꯍꯥꯛꯅ ꯂꯥꯛꯈꯤꯕꯗꯨ ꯕꯤꯀꯤꯅ ꯍꯥꯏꯔꯦ ꯏꯃꯨꯡ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯛꯂꯕ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯇꯩꯃꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯉꯣꯟꯗ ꯈꯪꯍꯟꯒꯅꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯂꯣꯠꯈꯤꯕꯅꯤ ꯅꯌꯥꯝꯕꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯁꯦ ꯅꯪ ꯁꯤ ꯅꯊꯟꯗ ꯍꯤꯡꯉꯛꯄꯅꯤꯅ ꯅꯪ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯄꯤꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯪꯒꯤ नयाबना वासे अखोइद लोलहनखिबनी महान युम सिरे लेरी फावबा कनामतगी माइथोंदो मखसनगनो हादुना मयामदुन इमुंग मनुंगी मिसिंगदो लोइना हाखिबनी विकिने हारे अखोइ इमुंग मनुंगी हलाउते आमसिंगसे मुंदुना कनागुममना पुखरे मसी आइना पुदुना लाकनी अदुगु मसीगी वाफमसिंग असि आइना खंगने हाबसे अखोइ तामोदा हाइदोकनु हादुना बिकिने मतै मदा हरमी नुमिदागी मतमदा जननीना महाकी नुपा ओइगदब नुपादुदा फोन तौजबनी अदुबु नुपादुनदी फोन सुपाइ पखतखिदे बिकी जंगसिलई बिकिने हारे नंग फोन तौरिब नुपादो अमुहना फोन पारक्तरोय मादी हयेंग नुपी अमगा एंगेज तौखिदोरे हादुना हारे जननीना हारे मसी पुंबसे मखोइ इमुंगना मंगोना प्रेशर पीबगी तौवरंगनी महानदी आइबु नुसिबनी आइना सुमाबु नुसि हादुना जननीना मखुरा अदुरा कप्तुना हाजरे फरे नंगना माबु नुसिबोय तारागदी हयेंग महाकी एंगेजमेंट अदु चसि हादुना मखोइनि एंगेजमेंट यावबलाई नुपादुगी मपादुदी मिंगोंदगी करो यांखै पुरुबगी सिंगनबगीदमक्ता माकी मचा नुपादो अतोप नुपी अमदा लुहोंबो ओइदुना लेबनी तंजादुर जननी अमसुंग मखुरा विकीदो मफम अदुरा लाई जननीगी मकुबो ओइगदबदुना हारे नखोइदि मफम सिरा कदोबा लाखनो मदुर विकीने हारे नंगना पैसागीदमक्ता नंगी नचा नुपाजी योंथोक्लिबनीने अई नंगी वारीसे लोइना खंगे बिजनेस अदुदा नंगना थादखिबा पैसासिंग अदो नंगी पार्टनर सिंग अदुना अमु पिरो हाइबा मतमदा नंग मथा साखिबनी नंगना जीके दगी पैसा लौनबैदमक्ता रुद्र प्रताप की मचानुपीगा लुहोंनबैदमक्ता जीके न हारपो ओरमगनीने नंग मसिगी मतांगदा अखोइ तामोगा वारीदो अमुतंगदि सानरमबदि फाबनी वाफम अदु ताबा मतमदा मकुबो ओइगदब नुपादुन हारे सेनफम असे यामना सेनफमनी करो यांखैनी नंगी नयामना पीबा ngमोइने तंजादुर बोरोगदब नुपादुसु थोले पैसा से यामबनीना नखुसु भाप तारमनी हाइदुन हारे इखंग खंगौदना मकु पोगदब नुपादुगी फोन अदुदा मेसेज अम लाई मेसेज अदुदी विकीना माकी अकाउंट करो यांखै थाजलकपनी सी ओरदि लुहोंबा यारद्रा हाइदुना विकीना नुपादुना हंगबदगिदी यारनी हाइदुना मखोइनी हराव हरावदुना सकेतबु मिकुबदुदा रुद्र प्रताप कमाई तौब हाइदुना हारे नखोइ चक्रो रुद्र प्रताप तुदे आइगु वारी साना होगे हाइदुना विकीना रुद्र प्रताप की मनाता चंखेलई रुद्र प्रताप सु यामना उसित्तना विकीदा नंग कनानो हाइदुना हंगै विकीना हारे अइना वंगना वीडियो अमा यंगहंगे तौबनी करी वीडियो नो हाइदुना हारे आई संगदी हाइदुना सु याम उसित्तना हारे मदु विकीना हारे जेल यंगबुदि संगनीना हाइदुना हारे वाइ रुताबदगिदी रुद्र प्रतापना वीडियो अदु येंगी फोन असिदा यावरिबसि महाना करो तरुक्की स्कैम तौगिबदुगी एविडेंस काक्तनी वाफम रुताबदगिदी रुद्र प्रताप सु कीरे करी पाउगे हाइदुना विकीदा हंगी मदु विकीना सेकेंड कुथाई मनुंगदा नंगी मिसिंग असे मफम असि पुदुना चेन खो हाइदुना हारे मोइसु मफम अदुदगी पाखतुना लोइना चेनखी एविडेंस असि कमाई तौबा हाइदुना हारे नन मफम असि हेक चखिबगा नंगोंदा पिरागे हाइदुना विकीना हारे विकीना जानवीगी मकुबोक्तुदा काइख्रबो लुहोंबदो होंगलसीना अखोइ यामदमता हाइबियु हाइदुना हारे वाहिदु ताबा मतमदा मदुगी वाफम अदुदी आइसु यामना पामिनी हाइदुना मकुबोदु रांदा फोन तौहली मयुमदा योक्पा मतमदा ममादा कोसिनजदुना जानवीना आइगी लुहोंबदु यारनी अखोइ ककाना करो यांखै सटलाउना नुपा मयुमदा कापसनग्रबने हाइदुना हारे वाहिदु ताबा मतमदा ममादु इंगाअमी अदुबु विकीना मदुगी वादो हाइदोकनु हाइदुना जननीदा इंगित तौरमी मयाम अदुसु लाक्तुना मतै मदुदा नुपा मयुमना नुमिनिनिदा एंगेजमेंट तौरसेना हारे मखोइ लाले हाइदुना सु हाजरे हाइदुना तमी मखोइ पुमनमक वाहिदु ताबा मतमदा लोइना हराउनरमी मयाम अदुना हारे एंगेजमेंट सि नुमिनिनिदा तौदुरिबनिना थबक यामना सिदि पोचै लेगदबा सेम सागदबा यामना लै तंजादुर बिकिना हारे भैरबगी इमुंग मनुंगसु कौसी वाहिदु ताबदा मयाम अदुसु होइ कौ हाइदुना हारे मखोइसु हौजिक्ति इमुंग मनुंग ओइदुरबनी नोंगालपा मतमददी बिकीगी मीसिंग अदु पाखत थोले करिगिनो हादुना बिकीना हंगु मतमदा बायोलिन याव केस अतो मांखरे हादुना मखोइ कोइति थिनै अदु बायोलिन याव केस अदुदी सावित्रीने इमुंग मनुंग मयाम खोमजनदुना बायोलिन खोंगदुरिबने हादुना येंगनदुना लेरमे बिकी अमसुंग माखि मीसिंग अदु चंगसिलक्तुना मयाम इनदुना येंगिबसे करिनो हादुना मखोइसु मफम अदु लाखम मतमददी बायोलिन की केस अदु ओइदुना लेरमे बायोलिन की केस अदु हांगतुरकपा तारे हादुना मखोइ पाखनदुना लेरमे तंजादुरे बिकीगी मीना मै मुथलदुना बायोलिन केस अदु गी नोंमै अदु लौथोगा बायोलिन हापसलमी हाबिदी बायोलिन अदु सावित्री मखुत सिनरमी सावित्री दी बायोलिन केस अदु हांदोक्तुना येंख्रबनिना नोंमै यावखिबनी अदुबु बायोलिन ओइना पाइदुना लेमिसे कमाई तौरिनो हाइदुना ngakतुना लेखि रावगी मसिन पादुना हाइ बॉक्स यावबा बायोलिन सिबु मखुत कमाइना पाइरमनियो
ꯃꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯤꯈꯤꯕꯅꯤ ꯀꯩꯅꯣ ꯃꯩ ꯃꯨꯠꯄ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯄꯤꯈꯤꯕꯅꯤ ꯅꯪꯗꯤ ꯀꯣꯀꯣꯅꯠꯇ ꯌꯨ ꯍꯥꯞꯆꯤꯟꯗꯨꯅ ꯊꯛꯄꯅꯤꯅ ꯀꯥꯎꯔꯝꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯉꯥꯎꯕ ꯁꯦꯝꯃꯝꯃꯤ ꯚꯥꯏꯑꯣꯂꯤꯟ ꯑꯗꯨ ꯈꯣꯡꯉꯨ ꯍꯥꯏꯗꯨꯅ ꯈꯣꯡꯉꯛꯄ ꯃꯇꯝꯗꯗꯤ ꯋꯥꯔꯥꯏ ꯈꯥꯏꯕꯒꯤ ꯃꯈꯣꯟꯁꯦ ꯃꯉꯥꯏ ꯒ꯭ꯔꯦ ꯒ꯭ꯔꯥ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯅ ꯈꯣꯡꯉꯤꯕꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯅꯔꯝꯃꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯍꯥꯞꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯩꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗꯨꯕꯨ ꯕꯤꯀꯤꯅ ꯚꯩꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯄꯣꯔꯛꯏ ꯃꯈꯣꯏ ꯃꯁꯦ ꯎꯅꯔꯝꯃꯤ ꯔꯥꯝꯅ ꯍꯥꯏꯔꯦ ꯑꯩ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯝꯇ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯚꯩꯔꯕꯤꯒꯤ ꯃꯄꯥꯗꯨꯅ ꯍꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯦ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯍꯥꯏꯕ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯗꯣꯝꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯀꯧꯔꯦ ꯚꯩꯔꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏ ꯃꯁꯤꯒꯤ ꯋꯥꯁꯤꯗꯤ ꯑꯔꯤꯕ ꯋꯥꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯝꯕꯒꯤ ꯆꯥꯟꯁ ꯑꯃꯁꯨ ꯐꯪꯖꯔꯤꯕꯅꯤ ꯃꯇꯩꯃꯅ ꯍꯥꯏꯔꯦ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯑꯩꯈꯣꯏꯅꯤ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯑꯃꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯀꯨꯏꯅ ꯎꯕ ꯐꯪꯉꯨꯗ꯭ꯔꯕꯁꯦ ꯎꯕ ꯐꯪꯖꯔꯤꯕꯅꯤ ꯃꯈꯨꯔꯥ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯇꯨꯅ ꯄꯨꯁꯟꯗꯨꯅ ꯆꯠꯈꯤ ꯃꯇꯩꯃꯅ ꯕꯤꯀꯤꯗ ꯍꯥꯏꯔꯦ ꯅꯪꯅꯅꯦ ꯈꯜꯂꯨꯔꯤꯕ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯐꯩ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏꯕ ꯃꯥꯜꯂꯤ ꯃꯁꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯒꯠꯄ ꯅꯨꯄꯤꯁꯤꯅ ꯁꯨꯄꯔꯚꯥꯏꯖꯔ ꯅꯪꯒꯨꯝꯕ ꯑꯃꯗ ꯄꯥꯝꯃꯨꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯇꯥꯟꯖꯥꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯕꯗꯤ ꯚꯩꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩ ꯕꯤꯀꯤꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯔꯝꯃꯤꯗꯨꯗꯤ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯈꯤ ꯅꯪ ꯕꯪꯒ꯭ꯂꯣ ꯑꯆꯧꯕꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯒꯤ ꯃꯁꯦ ꯅꯨꯄꯥꯗꯨꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯌꯨꯝ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯥꯔꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯥꯔꯗꯤ ꯂꯥꯏꯗꯅ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯁ꯭ꯀꯨꯇꯔ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯂꯨ ꯇꯥꯔꯗꯤ ꯅꯪꯗꯤ ꯀꯔꯝꯅ ꯍꯤꯡꯉꯤꯕ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥꯝꯕꯗꯨꯅ ꯅꯪꯅ ꯍꯤꯡꯉꯤꯕ ꯑꯗꯨꯃꯥꯏꯅ ꯍꯤꯡꯉꯤꯕꯅꯤꯅꯦ ꯕꯤꯀꯤꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯌꯨꯕꯤ ꯃꯍꯤ ꯑꯗꯣ ꯌꯨ ꯃꯅꯝ ꯅꯝꯃꯦ ꯃꯐꯝ ꯑꯁꯤꯗ ꯐꯕ ꯆꯠꯍꯧꯔꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤ ꯇꯟꯖꯥꯗꯨꯗ ꯕꯤꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯨꯝꯗꯨꯅ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯅꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯛꯏ ꯅꯨꯄꯥꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯋꯥꯔꯤꯗꯨ ꯇꯝꯕ ꯃꯇꯝꯗ ꯃꯅꯥ ꯑꯗꯨ ꯄꯪꯕꯅꯤꯅ ꯏꯌꯔꯄꯤꯁ ꯑꯗꯨ ꯍꯥꯞꯄꯝꯗꯕꯅꯤꯅ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯚꯩꯔꯕꯤꯒꯤ ꯃꯄꯥꯃꯛꯇ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯅ ꯐꯥꯔꯗꯨꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯅꯪꯒꯤ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯇꯝꯊꯣꯛꯄ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯗꯤ ꯌꯨꯝ ꯑꯆꯧꯕ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯌꯨꯝ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯅꯪꯗꯤ ꯌꯥꯝ ꯂꯥꯏꯔꯕ ꯃꯤꯅꯤꯅ ꯔꯥꯝꯅ ꯍꯥꯏꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤꯅꯦ ꯑꯆꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯅꯌꯥꯝꯕꯒꯤ ꯃꯃꯥꯡꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯆꯨꯝꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯈꯨꯄꯥꯛ ꯊꯥꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯝꯃꯤ ꯔꯥꯝꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯌꯨꯝ ꯃꯆꯥ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤꯗꯤ ꯕꯤꯂꯥ ꯉꯥꯛꯇꯅꯤ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅ ꯌꯨꯝ ꯃꯆꯥ ꯂꯩꯕꯒꯤ ꯗꯔꯀꯥꯔ ꯊꯣꯏꯅ ꯇꯥꯗꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯅꯪꯒꯤꯗꯤ ꯁ꯭ꯀꯨꯇꯔ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦꯗꯥꯏꯅꯦ ꯃꯗꯨꯗ ꯔꯥꯝꯅ ꯍꯥꯏꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯇꯥꯡꯕ ꯃꯔꯁꯤꯗꯤꯁ ꯔꯣꯜꯁ ꯔꯣꯏꯁ ꯑꯁꯤꯅꯆꯤꯡꯕ ꯒꯥꯔꯤ ꯇꯣꯡꯕꯅꯤꯅ ꯁ꯭ꯀꯨꯇꯔ ꯊꯧꯕꯒꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩꯒꯦ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯗꯨꯒ ꯕꯤꯀꯤꯗꯁꯨ ꯍꯧꯔꯨꯅꯨ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯖꯅꯅꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯚꯩꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯕꯤꯀꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥꯗꯨꯗ ꯚꯩꯔꯕꯤꯒꯤ ꯃꯄꯥꯅ ꯍꯥꯏꯔꯦ ꯔꯥꯖꯥꯔꯥꯝꯖꯤ ꯑꯗꯣꯝꯁꯦ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯗꯒꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯕ ꯃꯤꯁꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯔꯤꯕꯅꯤ ꯚꯩꯔꯕꯤꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯕꯤꯗꯥꯏ ꯂꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯨꯔꯥꯅ ꯍꯥꯏꯔꯦ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯑꯒ ꯍꯦꯛꯇ ꯍꯥꯊꯨ ꯆꯠꯀꯦ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯊꯣꯛꯑꯒ ꯆꯠꯈ꯭ꯔꯣ ꯀꯗꯧꯔꯒꯦ ꯋꯥꯐꯝ ꯑꯗꯨ ꯚꯩꯔꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯌꯥꯔꯝꯃꯤ ꯖꯤꯀꯦꯅ ꯔꯕꯤꯟꯗ꯭ꯔ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯃꯤ ꯀꯣꯜꯀꯇꯥꯗ ꯕꯤꯀꯤꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯈꯤꯕ ꯃꯤ ꯑꯗꯨꯗ ꯐꯣꯟ ꯇꯧꯕꯅꯤ ꯇꯧꯕꯇꯕꯨ ꯔꯕꯤꯟꯗ꯭ꯔꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯁꯜꯂꯛꯏ ꯃꯀꯨꯕꯣ ꯑꯗꯨꯅ ꯕꯤꯀꯤꯒꯤ ꯃꯔꯝꯗ ꯍꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯔꯕꯤꯟꯗ꯭ꯔꯅ ꯍꯥꯏꯔꯦ ꯀꯣꯜꯀꯇꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯆꯠꯄ ꯃꯇꯝꯗ ꯕꯤꯀꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ ꯃꯤ ꯂꯩꯇꯦ ꯃꯍꯥꯛ ꯑꯁꯤ ꯒꯨꯟꯗꯥ ꯑꯐꯥꯎꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯤꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯐꯥꯎ ꯇꯧꯔꯛꯏ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯖꯔꯅꯦꯂꯤꯁꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯛꯄꯅꯤ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯑꯩꯅ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯀꯤꯗꯒꯤ ꯕꯤꯀꯤ ꯚꯥꯏ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯈꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯕꯤꯀꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯑꯃꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨ ꯇꯦꯝꯊꯣꯛꯇꯨꯅ ꯁꯣꯞꯄꯤꯡ ꯃꯣꯜ ꯁꯥꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯤꯍꯟꯕꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯃꯨꯈꯔꯖꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯎꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯤꯍꯟꯗꯨꯅ ꯂꯩꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯀꯤ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯔꯛꯄꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯥꯂꯤꯘꯥꯠ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯕꯤꯀꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯥꯂꯤꯘꯥꯠ ꯍꯥꯏꯕ ꯖꯒꯥꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯗꯥꯔꯛ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯨꯈꯔꯖꯤꯕꯨ ꯀꯤꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯕꯤꯀꯤꯅ ꯍꯥꯏꯔꯦ ꯑꯩꯅ ꯆꯥꯛ ꯂꯥꯝꯈꯤꯕ ꯃꯇꯝ ꯑꯗꯨꯗ
ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯄꯨꯛ ꯊꯟꯅ ꯄꯤꯖꯈꯤꯕꯅꯤ ꯑꯩꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯗꯥꯡꯅꯤ ꯃꯀꯣꯛꯕꯨ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯃꯤꯁꯤꯗꯤ ꯑꯉꯛꯄꯅꯤꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯆꯥꯛ ꯄꯤꯖꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯂꯤꯕꯅꯤ ꯑꯗꯨꯕꯨ ꯖꯤꯀꯦ ꯅꯪꯅꯗꯤ ꯃꯥꯒꯤ ꯍꯣꯇꯦꯜ ꯑꯁꯦ ꯂꯣꯟꯁꯤꯟꯕꯅꯤ ꯀꯔꯤꯕꯨ ꯊꯣꯛꯑꯒꯗꯕꯅꯣ ꯇꯟꯖꯥꯗꯨꯗ ꯕꯤꯀꯤꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐꯝꯃꯤ ꯑꯩꯒꯤ ꯃꯔꯝꯗ ꯔꯕꯤꯟꯗ꯭ꯔꯅ ꯂꯣꯏꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯔꯕꯤꯟꯗ꯭ꯔꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯁꯦ ꯑꯩꯅ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯟꯗꯨꯅ ꯄꯣꯔꯛꯈꯤꯕꯅꯤ ꯅꯈꯣꯏꯗ ꯑꯩꯒꯤ ꯃꯔꯝ ꯑꯁꯦ ꯂꯣꯏꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯤꯡꯕ ꯃꯤꯗꯤ ꯀꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯃꯤꯒꯤ ꯑꯐꯕ ꯇꯧꯕꯒꯤꯗꯃꯛꯇ ꯍꯤꯡꯕ ꯃꯤꯗꯤ ꯌꯥꯝꯅ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯌꯥꯝꯕꯗ ꯅꯈꯣꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯅꯈꯣꯏꯁꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯖꯤꯀꯦꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯪꯒꯤꯁꯨ ꯋꯥꯔꯅꯤꯡ ꯄꯤꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯤꯀꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩ ꯁꯥꯎ ꯇꯥꯔꯒꯗꯤꯅꯦ ꯅꯪꯒꯤ ꯅꯃꯤꯠ ꯃꯃꯥꯡꯗ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯅꯪ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯖꯤꯀꯦꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯁꯤꯜꯂꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗ ꯍꯨ ꯍꯥꯞꯆꯜꯂꯝꯕꯗꯣ ꯑꯩ ꯃꯁꯛ ꯈꯪꯂꯦ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯔꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯤꯀꯦ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯑꯩꯒꯤ ꯍꯣꯇꯦꯜꯁꯤꯡ ꯑꯁꯤ ꯍꯥꯡꯇꯣꯔꯛꯀꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯀꯌꯥꯁꯤꯡ ꯑꯁꯦ ꯁꯃꯥꯖꯀꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯤꯒꯤ ꯑꯥꯏꯁ ꯑꯁꯤꯒꯨꯝꯅ ꯅꯪ ꯂꯣꯏꯅ ꯇꯨꯝꯗꯣꯔꯤꯕꯅꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯪ ꯅꯣꯛꯑꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯊꯥ ꯁꯥꯕꯒꯤ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯦꯗꯅ ꯑꯩ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯒꯦ ꯅꯣꯛꯄꯒꯤ ꯐꯣꯇꯣ ꯑꯃ ꯀꯥꯞꯂꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯨ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯅꯣꯛꯄ ꯐꯪꯂꯔꯣꯏ ꯃꯗꯨ ꯌꯦꯡꯖꯕꯅ ꯈꯔ ꯐꯅꯤ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯀꯤꯅ ꯁꯦꯝꯂꯤꯕ ꯌꯨꯗꯨ ꯃꯐꯝ ꯑꯗꯨ ꯊꯝꯃꯝꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅꯅꯦ ꯑꯩ ꯏꯌꯥꯝꯕꯒ ꯌꯦꯡꯅ ꯇꯥꯔꯒꯁꯨ ꯃꯥꯌꯣꯛꯅꯗꯣꯔꯤꯕꯗꯤ ꯑꯩꯅꯤ ꯑꯣꯜ ꯗ ꯕꯦꯁꯀ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯁꯨ ꯑꯣꯔꯐꯥꯅꯦꯖꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯔꯥꯖꯥꯔꯥꯝ ꯍꯣꯇꯦꯜꯗꯒꯤ ꯄꯣꯔꯛꯄ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯦ ꯃꯥꯒꯁꯤ ꯖꯦꯜꯗ ꯁꯣꯏꯗꯅ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯇꯤꯚꯤ ꯄꯥꯎꯗ ꯎꯠꯇꯨꯅ ꯂꯩ ꯍꯣꯁꯄꯤꯇꯥꯜꯗ ꯔꯥꯖꯥꯔꯥꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯍꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯆꯥꯈꯤꯕ ꯍꯨꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯈꯔꯗꯤ ꯐꯒꯠꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯉꯥꯡ ꯈꯔꯗꯤ ꯀꯔꯤꯝꯇ ꯀꯥꯟꯅꯗꯕꯁꯨ ꯌꯥꯎꯏ ꯑꯦꯝꯁꯇꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯗꯣꯛꯇꯔ ꯀꯌꯥ ꯀꯧꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯔꯥꯖꯥꯔꯥꯝꯅ ꯍꯥꯏꯔꯛꯏ ꯀꯧꯕ ꯌꯥꯕ ꯗꯣꯛꯇꯔ ꯑꯍꯩꯕꯁꯤꯡꯗꯣ ꯂꯣꯏꯅ ꯀꯧ ꯄꯩꯁꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯇꯥꯕꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯤꯁꯦ ꯌꯥꯝꯅ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝꯕ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥꯝꯕꯒ ꯂꯥꯛꯃꯤꯟꯅꯕ ꯎꯀꯤꯜ ꯑꯗꯨꯒ ꯕꯤꯀꯤꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯌꯥꯝꯕꯗꯤ ꯊꯣꯛꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯑꯗꯣꯝꯒ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯇꯧꯔꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯍꯪꯕ ꯃꯇꯝꯗ ꯆꯤꯟꯖꯥꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨ ꯍꯥꯞꯆꯤꯟꯕꯒꯤꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯨꯗ ꯏꯟꯁꯄꯦꯛꯇꯔꯅ ꯀꯦꯁ ꯇꯧꯔꯛꯄꯅꯤ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯅꯗꯤ ꯊꯤꯖꯤꯟꯗꯕ꯭ꯔꯥ ꯃꯁꯤꯗ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯖꯤꯀꯦꯅꯅꯦ ꯊꯤꯖꯤꯟꯕꯗꯨꯁꯨ ꯅꯤꯡꯊꯤꯅ ꯊꯤꯖꯤꯜꯍꯟꯗ꯭ꯔꯦ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯂꯣꯏꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯀꯅꯤ ꯑꯗꯨꯒ ꯖꯤꯀꯦꯕꯨ ꯃꯔꯥꯜ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯎꯀꯤꯜ ꯑꯗꯨꯅ ꯐꯣꯟꯗꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯁꯨ ꯂꯩ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯐꯨꯗ ꯁꯥꯏꯟꯇꯤꯁꯅꯤ ꯃꯍꯥꯛ ꯑꯁꯤ ꯖꯤꯀꯦ ꯀꯝꯄꯅꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯍꯥꯞꯂꯤꯕ ꯄꯣꯌꯥꯟ ꯀꯌꯥ ꯍꯥꯞꯂꯤꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯅꯪꯒꯤ ꯅꯌꯥꯝꯕꯅ ꯖꯤꯀꯦ ꯀꯝꯄꯅꯤ ꯑꯁꯤ ꯀꯦꯃꯤꯀꯦꯜ ꯌꯥꯎꯕ ꯄꯣꯠꯆꯩ ꯀꯌꯥ ꯌꯣꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯃꯦꯗꯤꯌꯥꯗ ꯅꯌꯥꯝꯕꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨ ꯅꯪꯒꯤ ꯅꯌꯥꯝꯕꯒ ꯎꯅꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯃꯍꯦꯁ ꯀꯧꯕꯅꯤ ꯃꯍꯦꯁꯀ ꯅꯌꯥꯝꯕꯒ ꯎꯅꯈꯤ ꯃꯍꯦꯁꯅ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅꯅꯦ ꯃꯦꯗꯤꯌꯥꯗ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯅ ꯆꯩꯅꯥꯗꯒꯤ ꯄꯣꯌꯥꯟ ꯀꯌꯥ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯣꯟꯕꯅꯤ ꯆꯤꯞꯁꯇ ꯑꯐꯕ ꯊꯥꯎꯒꯤ ꯃꯍꯨꯠꯇ ꯄꯥꯃꯣꯂꯤꯟ ꯑꯣꯏꯜ ꯁꯤꯖꯤꯟꯅꯩ ꯃꯁꯤꯅ ꯀꯦꯟꯁꯔ ꯊꯣꯛꯍꯟꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯆꯥꯏꯅꯤꯁ ꯁꯣꯜꯠꯀꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯑꯖꯤꯅꯣꯃꯣꯇꯣ ꯁꯤꯖꯤꯟꯅꯩ ꯃꯁꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯕ꯭ꯔꯦꯟ ꯑꯁꯦ ꯅꯤꯡꯊꯤꯅ ꯐꯪꯁꯟ ꯇꯧꯍꯟꯕ ꯉꯝꯗꯦ ꯃꯁꯤꯅ ꯑꯉꯥꯡꯁꯤꯡꯗ ꯅꯠꯇꯅ ꯑꯍꯟꯁꯤꯡꯒꯤ ꯕ꯭ꯔꯦꯟ ꯁꯦꯜꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯤꯕꯅꯤ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯖꯤꯀꯦꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯝꯕꯅꯤ ꯂꯦꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯒ ꯎꯅꯒꯦ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯑꯩ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯒꯦ ꯃꯔꯝꯗꯤ ꯖꯤꯀꯦꯒꯤ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯇꯦꯞ ꯇꯧꯔꯝꯒꯅꯤ ꯑꯩ ꯏꯁꯥ ꯈꯪꯅ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯂꯥꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯎꯀꯤꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯖꯤꯀꯦꯒꯤ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯊꯝꯃꯝꯗꯧ ꯃꯥꯜꯂꯤ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯆꯤꯟꯖꯥꯛꯇ ꯍꯨ ꯍꯥꯞꯆꯤꯜꯂꯤꯕ ꯅꯨꯄꯥ ꯑꯃꯁꯨꯡ ꯃꯍꯦꯁ ꯑꯁꯤ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯕꯨ ꯖꯤꯀꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯗꯨꯅ ꯂꯩ ꯍꯥꯏꯕꯁꯦ ꯀꯤꯕꯒꯤꯗꯃꯛꯇꯅꯤ ꯑꯍꯥꯟꯕꯗ ꯍꯨ ꯍꯥꯞꯆꯤꯜꯂꯤꯕ ꯅꯨꯄꯥꯗꯣ ꯃꯗꯨ ꯍꯥꯟꯅ ꯊꯤꯕ ꯆꯪꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯤꯒꯗꯕ ꯑꯣꯏꯇꯥꯔꯒꯁꯨ ꯐꯥꯏꯅꯦꯜ ഹിയറിꯡꯒꯤ ꯃꯃꯥꯡꯗ ꯊꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯀꯤꯅ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯃꯈꯨꯔꯥ ꯑꯗꯨ ꯀꯧꯁꯤꯜꯂꯗꯨꯅ ꯑꯅꯥꯊ ꯑꯥꯁ꯭ꯔꯝꯗ ꯆꯥꯛ ꯊꯤꯜꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯔꯍꯤꯝꯅ ꯊꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯔꯍꯤꯝꯁꯨ ꯑꯩꯅ ꯊꯤꯟꯕꯅꯤ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯗꯥꯏꯔꯦꯛ ꯆꯠꯂꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤꯕ ꯒꯥꯔꯤꯒꯤ ꯃꯄꯨ ꯑꯗꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯊꯣꯛꯇꯨꯅ ꯂꯥꯌꯦꯡꯕꯤꯗꯨꯅ ꯂꯩꯔꯝꯃꯦ ꯌꯥꯝꯅ ꯐꯩ ꯃꯍꯥꯛꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯅꯥꯅ ꯄꯨꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯦꯜꯔꯥꯖꯨꯅ ꯄꯨꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯦꯜꯔꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯃꯦꯅꯦꯖꯔꯅꯤ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯔꯥꯖꯨꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯨꯁꯤꯅ ꯀꯅꯥꯅ ꯍꯥꯞꯄꯤꯕ ꯕꯤꯀꯤꯅ ꯔꯍꯤꯝꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯗꯣ ꯔꯍꯤꯝꯅ ꯍꯥꯏꯔꯛꯏ ꯑꯃꯤꯠ ꯀꯧꯋꯦ ꯍꯥꯏ ꯌꯨꯄꯤꯗꯒꯤꯅꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯐꯕ ꯗ꯭ꯔꯥꯏꯚꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯗ꯭ꯔꯥꯏꯚꯔ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯑꯃꯤꯠꯀꯤ ꯃꯌꯨꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯔꯍꯤꯝꯗ ꯍꯪꯉꯗꯨꯅ ꯑꯃꯤꯠ ꯊꯤꯕ ꯂꯥꯛꯏ ꯕꯤꯀꯤꯅ ꯑꯃꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯑꯃꯕꯨ ꯊꯣꯡꯒꯗꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯣ ꯂꯥꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯌꯨ ꯊꯛꯆꯤꯜꯂ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯤꯠꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯡ ꯑꯁꯦ ꯖꯤꯀꯦꯅ ꯇꯧ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯃꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯃꯤꯠꯇꯤ ꯆꯦꯟꯕꯅꯤ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯔꯥꯖꯨꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯇꯧꯒꯗ꯭ꯔꯥ ꯔꯥꯖꯨꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯄꯣꯔꯣꯛ ꯄꯣꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯕꯦꯜꯔꯥꯖꯨꯗ ꯐꯣꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯕꯤꯀꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯔꯗꯨꯅ ꯐꯣꯟ ꯇꯧꯍꯜꯂꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯨꯈꯔꯖꯤꯗ ꯖꯤꯀꯦꯅ ꯐꯣꯟ ꯇꯧꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯗꯨꯅ ꯕꯤꯀꯤꯕꯨ ꯍꯥꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯅꯕꯒꯤ ꯃꯔꯨꯞꯇꯤ ꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯤꯟꯅꯈꯤ ꯄ꯭ꯂꯥꯟ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯨꯈꯔꯖꯤꯅ ꯍꯪꯉꯤ ꯃꯗꯨꯅ ꯖꯤꯀꯦꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯩ ꯅꯪ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯖꯤꯀꯦꯅ ꯃꯨꯈꯔꯖꯤꯕꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯀꯧꯏ ꯃꯨꯈꯔꯖꯤꯁꯨ ꯖꯤꯀꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯕꯦꯜꯔꯥꯖꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯩꯒꯤ ꯃꯔꯝꯗ ꯕꯤꯀꯤꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯤꯀꯦꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯀꯧꯏ ꯃꯐꯝ ꯑꯗꯨꯗ ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯁꯤꯡ ꯊꯥꯔꯛꯇꯨꯅ ꯂꯧꯈꯠꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯕꯨ ꯗꯨꯕꯥꯏꯗ ꯊꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯖꯤꯜꯂꯤ ꯖꯤꯀꯦꯒꯤ ꯃꯤꯅ ꯕꯤꯀꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯕꯦꯜꯔꯥꯖꯨꯗꯨ ꯅꯥꯅꯛꯄꯨꯔꯥꯒꯤ SAS ꯕꯤꯜꯗꯤꯡꯗ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯕꯤꯀꯤꯅ ꯍꯪꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯌꯥꯝꯕꯒꯤ ꯑꯐꯕꯗ ꯈꯟꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯖꯤꯀꯦꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯗꯨꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯧꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯦꯜꯔꯥꯖꯨꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯖꯤꯀꯦ ꯃꯤꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯗꯨꯅ ꯃꯍꯥꯛꯄꯨ ꯇꯣꯠꯄ ꯌꯥꯕ ꯇꯣꯠꯂꯛꯏ ꯕꯦꯜꯔꯥꯖꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯀꯤ ꯂꯥꯛꯏ ꯕꯤꯀꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯣꯠꯇ ꯄꯨꯕꯤꯌꯨ ꯑꯩ ꯋꯥꯐꯝ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯦ ꯍꯨ ꯍꯥꯞꯈꯤꯕ ꯃꯤ ꯑꯗꯣ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯣꯠꯇ ꯍꯥꯏꯒꯅꯤ ꯃꯁꯤꯅ ꯑꯩꯒꯤ ꯄ꯭ꯔꯥꯏꯆꯤꯠ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯤꯀꯦꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯕꯤꯀꯤꯅ ꯐꯨꯕ ꯌꯥꯕ ꯐꯨꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯈꯤ ꯕꯤꯀꯤꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯨꯈꯔꯖꯤꯒꯤ ꯃꯆꯥꯅ ꯕꯤꯀꯤꯒꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯌꯣꯠꯊꯣꯛ ꯑꯃꯅ ꯊꯣꯝꯍꯜꯂꯛꯏ ꯃꯨꯈꯔꯖꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯄꯤꯈꯤꯕ ꯑꯁꯣꯛꯄꯗꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯔꯦ ꯑꯗꯨꯕꯨ ꯀꯣꯜꯀꯇꯥꯗ ꯅꯪꯅ ꯑꯩꯕꯨ ꯏꯖꯠ ꯃꯥꯡꯍꯟꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯁꯨꯄ ꯐꯕ ꯂꯩꯔꯔꯣꯏ ꯁꯨꯀꯥꯎ ꯀꯥꯎꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯤꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯨꯔꯛꯏ ꯃꯨꯈꯔꯖꯤꯕꯨꯁꯨ ꯇꯞ ꯇꯥꯅ ꯐꯨꯔꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯇꯞ ꯇꯥꯅ ꯐꯨꯕꯅꯤ ꯖꯤꯀꯦꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯦꯜꯔꯥꯖꯨꯕꯨ ꯍꯥꯠꯀꯦ ꯇꯧꯏ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯀꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯟꯅꯕ ꯍꯣꯠꯅꯕꯅꯤ ꯇꯧꯕꯇꯕꯨ ꯃꯨꯈꯔꯖꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯕꯤꯀꯤꯕꯨ ꯊꯠꯇꯨꯅ ꯊꯝꯈꯤ ꯖꯤꯀꯦꯒꯤ ꯃꯤ ꯑꯗꯨꯅ ꯕꯦꯜꯔꯥꯖꯨꯒꯤ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯜꯂꯤ ꯁꯥꯎꯕ ꯍꯦꯜꯂꯗꯨꯅ ꯃꯨꯈꯔꯖꯤꯕꯨ ꯕꯤꯀꯤꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯕꯤꯀꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯗꯨꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯌꯣꯠ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯊꯣꯡꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥꯝꯕꯅ ꯕꯤꯀꯤꯕꯨ ꯀꯧꯔꯛꯏ ꯕꯤꯀꯤꯕు ꯀꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯀꯤ ꯃꯈꯨꯠꯇꯒꯤ ꯌꯣꯠ ꯑꯗꯨ ꯇꯥꯈꯤ ꯕꯤꯀꯤꯅ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝꯕꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯝꯅ ꯚꯩꯔꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕꯁꯤ ꯈꯪꯅ ꯑꯩꯅ ꯂꯣꯠꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯐꯠꯇꯕ ꯊꯕꯛ ꯑꯗꯣ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯄꯥꯡꯊꯣꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯄꯥꯅ ꯚꯩꯔꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯇꯩꯃ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯅꯤ ꯃꯌꯥꯝꯕꯗꯨꯁꯨ ꯃꯨꯈꯔꯖꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯇꯟꯖꯥ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯇꯩꯃꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯌꯥꯝꯕꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯌꯥꯝꯕꯅ ꯚꯩꯔꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯀꯧꯗꯨꯅ ꯂꯨꯍꯣꯡꯕꯁꯦ ꯊꯨꯒꯥꯏꯈ꯭ꯔꯦ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯀꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯦ ꯑꯩꯕꯨ ꯊꯥꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯊꯥꯖꯗꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯃꯇꯩꯃꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯁꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯕꯤꯀꯤꯁꯦ ꯑꯁꯦꯡꯕ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯕꯤꯀꯤꯁꯤꯅ ꯑꯁꯦꯡꯕꯔꯥ ꯃꯗꯨ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯅꯤꯃꯛ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯃꯤꯠꯌꯦꯡꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯇꯥꯃꯣꯅ ꯍꯥꯏꯕ ꯑꯩꯁꯦ ꯍꯣꯡꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯚꯩꯔꯕꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯁꯨ ꯑꯁꯦꯡꯕꯅꯤ ꯅꯈꯣꯏꯒꯤ ꯄꯨꯟꯅ ꯏꯃꯨꯡ ꯑꯁꯤꯗ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯃꯁꯤꯁꯨ ꯑꯁꯦꯡꯕꯅꯤ ꯑꯩ ꯏꯃꯨꯡ ꯑꯁꯤꯗ ꯅꯈꯣꯏꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯄꯥꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯃꯤꯠꯅ ꯎꯔꯨꯔꯤꯕꯗꯨꯗꯤ ꯑꯔꯥꯟꯕꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯕꯤꯀꯤꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣꯅ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯨꯗꯒꯤ ꯌꯦꯡꯍꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯇꯣꯞꯄ ꯑꯃꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯃꯤꯅꯣꯠ ꯃꯤꯅꯩ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯇꯦ ꯑꯩꯅ ꯈꯨꯠ ꯊꯥꯏ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯔꯥꯟꯕꯁꯤꯡ ꯑꯗꯣ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯨ ꯃꯁꯤꯗ ꯃꯅꯥꯎꯄꯥꯗꯨꯅ ꯍꯥꯏ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯗꯦ ꯑꯩꯅ ꯆꯨꯝꯃꯦ ꯈꯟꯕꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯇꯧꯈꯤꯕꯁꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯅ ꯑꯗꯣꯝꯗ ꯂꯣꯠꯈꯤꯕꯒꯤ ꯋꯥꯅꯤ
ꯑꯗꯣꯝꯅꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯣꯠꯇꯨꯅ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ? ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯝ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯔꯦ, ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯑꯐꯕꯒꯤꯗꯃꯛ ꯉꯥꯡꯕ ꯑꯣꯏꯗꯕꯗꯨꯗꯤꯅꯦ ꯑꯋꯣꯏꯕ ꯆꯥꯝꯃꯗꯒꯤ ꯍꯦꯟꯅ ꯐꯩ꯫ ꯑꯆꯨꯝꯕ ꯑꯃꯅ ꯃꯤꯒꯤ ꯊꯋꯥꯏ ꯃꯥꯡꯗꯣꯏ ꯇꯥꯔꯒꯗꯤꯅꯦ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯆꯨꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯅꯥꯎꯄꯥꯅ ꯍꯪꯉꯛꯏ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯆꯪꯍꯟꯕꯤꯒꯗ꯭ꯔꯥ? ꯃꯅꯥꯎꯄꯥꯅ ꯍꯥꯏꯔꯦ, ꯅꯪꯒꯤ ꯁꯪꯁꯥꯔꯁꯤꯗꯗꯤ ꯑꯆꯨꯝꯕ ꯑꯐꯕ ꯊꯃꯣꯏ ꯁꯦꯡꯕ ꯑꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁꯪꯁꯥꯔꯁꯤꯗꯗꯤ ꯃꯁꯤꯁꯦ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯦ꯫ ꯊꯥꯏꯅꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯕꯦꯕꯥꯔ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅꯕꯅꯤ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯨꯠ ꯌꯥꯎꯕ ꯍꯥꯏꯕꯗꯤ ꯈꯔ ꯐꯥꯎꯕ ꯃꯤꯁꯤꯡ ꯑꯁꯤꯗꯅꯤ ꯔꯦꯁꯄꯦꯛ ꯊꯝꯅꯔꯤꯕꯁꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯑꯣꯏꯗꯕꯁꯤꯕꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯃꯥꯟ ꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯝ ꯆꯪꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕꯕꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯈꯨꯗꯝ ꯆꯪꯉꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯁꯨ ꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯌꯥꯝꯕꯅ ꯍꯣꯡꯂ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯔ ꯂꯩꯔꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯏꯟꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯏ꯫ ꯃꯇꯩ ꯃꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯕꯗꯨꯅ ꯃꯌꯥꯝꯕꯗꯨꯗ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ, ꯑꯇꯣꯞꯄ ꯃꯤ ꯑꯃꯅ ꯑꯔꯥꯟꯕ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯅ ꯁꯨꯝꯅ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯝꯅ ꯈꯥꯡꯗꯣꯔꯤꯕꯅꯣ? ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯔꯤꯕ? ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯍꯛ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯂꯨ ꯊꯤꯔꯒ ꯆꯥꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯍꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯇꯥꯃꯣꯅ ꯖꯦꯒ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯏꯇꯩꯃꯅ ꯄꯨꯖꯥ ꯀꯌꯥ ꯇꯧꯈꯤꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯆꯠꯇꯣꯔꯤꯕ? ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯛ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ, ꯍꯛ ꯂꯩꯔꯝꯃꯤ꯫ ꯀꯔꯝ ꯀꯥꯟꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯕ ꯃꯤꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯍꯛ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯗꯕꯅꯤ꯫ ꯑꯗꯨ ꯃꯍꯥꯛꯅ ꯍꯛ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ, ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ, ꯅꯪ ꯑꯣꯏꯅ ꯂꯩꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯆꯥꯛ ꯑꯗꯨꯗ ꯃꯈꯨꯜ ꯍꯥꯝꯖꯤꯜꯂꯝꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯄꯨ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯗ ꯍꯥꯏ, ꯑꯗꯨꯕꯨ ꯃꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯥꯗꯣ ꯑꯗꯨꯃꯛ ꯆꯠꯍꯟꯈꯤꯕꯅꯤ꯫ ꯃꯇꯩꯃꯅ ꯈꯥꯝꯃꯤ꯫ ꯃꯗꯨꯗ ꯚꯤꯀꯤꯅ ꯍꯥꯏꯔꯛꯏ, ꯑꯩ ꯂꯥꯛꯄꯗ ꯑꯩꯒꯤ ꯇꯥꯃꯣꯁꯦ ꯍꯔꯥꯎꯋꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯔꯤ ꯑꯁꯤ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤꯅꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫ ꯚꯤꯀꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕꯅꯤ꯫ ꯃꯈꯨꯔꯥꯗꯨ ꯂꯥꯛꯇꯨꯅ ꯃꯇꯩꯃꯗꯨꯗ ꯇꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯔꯥꯖꯥꯔꯥꯝꯒ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯅꯥꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯆꯦꯟꯖ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯧꯇꯨꯅꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯖꯤꯀꯦꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯐꯨꯕ ꯆꯩꯕ ꯇꯧꯔꯛꯈꯤ꯫ ꯖꯤꯀꯦꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯃꯟꯕꯅꯤꯅ ꯑꯩꯁꯨ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯔꯥꯖꯥꯔꯥꯝꯕꯨ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗꯨꯅ ꯄꯥꯎ ꯇꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯚꯨꯕꯅꯦꯁ꯭ꯋꯔꯤꯗ ꯇꯝꯃꯤ꯫ ꯃꯇꯩꯃꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤನ ꯐꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯑꯗꯨꯅ ꯃꯇꯩꯃꯒꯤ ꯃꯤꯁꯀꯣꯜ ꯀꯌꯥꯃꯔꯨꯝ ꯂꯩꯕꯗꯨ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯃꯇꯩꯃꯗ ꯍꯟꯗꯨꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯇꯩꯃꯅ ꯀꯣꯔꯠꯀꯤ ꯐꯥꯏꯅꯦꯜ ꯍꯤꯌꯔꯤꯡ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯃꯇꯩꯃꯗꯨꯅ ꯄꯨꯗꯨꯅ ꯀꯃꯤꯁꯅꯔꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯏ꯫ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯀꯣꯔꯠꯇ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯀꯃꯤꯁꯅꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯅꯪ ꯋꯥ ꯑꯝꯇ ꯉꯥꯡꯒꯅꯨ, ꯑꯩꯅ ꯉꯥꯡꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯉꯥꯡꯅꯤꯡꯕꯁꯤꯡꯗꯨ ꯉꯥꯡꯉꯨ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗꯨꯅ ꯀꯃꯤꯁꯅꯔꯒꯤ ꯃꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯜꯂꯛꯏ꯫ ꯃꯇꯩꯃꯗꯨꯅ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯈꯥꯝꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯛꯏ꯫ ꯀꯃꯤꯁꯅꯔꯒ ꯖꯤꯀꯦꯒꯤ ꯃꯀꯨꯕꯣꯛꯀ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯖꯤꯀꯦꯒꯤ ꯃꯀꯨꯕꯣꯛꯗꯨꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯌꯨꯗꯅ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯃꯤꯁꯅꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯀꯣꯔꯠꯀꯤ ꯐꯥꯏꯅꯦꯜ ꯍꯤꯌꯔꯤꯡ ꯇꯥꯔꯕꯅꯤꯅ ꯃꯥ ꯃꯔꯥ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯈꯪꯖꯕꯗꯒꯤ ꯃꯃꯥꯏ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯂꯣꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯀꯣꯔꯠꯅ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯁꯨ ꯊꯤꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯖꯦꯜꯗ ꯅꯝꯖꯤꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯄꯥꯔꯥꯎꯅꯁꯨ ꯃꯇꯩꯃꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯄꯥꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯗꯨꯅ ꯀꯦꯁ ꯑꯁꯤ ꯃꯥꯏ ꯍꯦꯛ ꯄꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯊꯤꯗꯨꯅ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇꯒ ꯇꯥꯗꯨꯅ ꯂꯩꯔꯝꯕ꯭ꯔꯁꯨ ꯈꯪꯄꯣꯟꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯥꯔꯥꯝꯒꯤ ꯃꯆꯥꯅꯨꯄꯥꯗꯤ ꯂꯩꯇꯕꯅꯤꯅ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥꯁꯤꯅ ꯑꯣꯏꯅ ꯃꯥꯒꯤ ꯃꯩ ꯊꯥ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯚꯤꯀꯤꯗ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯇꯩꯃ ꯑꯗꯨꯅ ꯚꯤꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ, ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯍꯪꯉꯣꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯗꯣꯛꯂꯒ ꯄꯨꯗꯨꯅ ꯀꯣꯔꯠꯇ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯚꯤꯀꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯄꯄꯥꯔꯥꯎꯗꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯄꯥꯔꯥꯎꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫
ꯃꯐꯝ ꯑꯗꯨ ꯖꯤꯀꯦꯒꯤ ꯒꯣꯗꯥꯝꯅꯤ ꯒꯣꯗꯥꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯤꯀꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯏ ꯕꯤꯀꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯔꯛꯏ ꯃꯐꯝ ꯑꯗꯨꯅ ꯖꯤꯀꯦ ꯊꯣꯛꯂꯛꯇꯨꯅ ꯕꯤꯀꯤꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗ ꯀꯣꯠꯇꯗꯤ ꯃꯇꯩ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯅ ꯁꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯕꯤꯀꯤꯁꯨ ꯁꯥꯎꯗꯨꯅ ꯖꯤꯀꯦ ꯑꯃꯁꯨꯡ ꯄꯥꯄꯥꯔꯥꯎꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯖꯤꯀꯦ ꯑꯃꯁꯨꯡ ꯄꯥꯄꯥꯔꯥꯎꯅ ꯑꯦꯝꯕꯨꯂꯦꯟꯁꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯃꯔꯤ ꯑꯗꯨꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯞ ꯆꯤꯡꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯅ ꯕꯤꯀꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯔꯗꯨꯅ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯄꯥꯄꯥꯔꯥꯎꯒꯤ ꯃꯤꯁꯤꯡꯅ ꯕꯤꯀꯤꯕꯨ ꯇꯝꯊꯤꯅ ꯐꯨꯔꯛꯏ ꯖꯤꯀꯦꯅ ꯔꯥꯖꯥꯔꯥꯝꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨ ꯐꯨꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯌꯥꯝꯕꯕꯨ ꯑꯩꯅ ꯅꯨꯃꯤꯗꯥꯡꯗ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯁꯨ ꯅꯪꯅ ꯀꯟꯈꯤ ꯄꯨꯖꯥ ꯇꯧꯐꯝꯗꯁꯨ ꯑꯩꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯃꯛꯇꯕꯨ ꯅꯪꯅ ꯀꯟꯈꯤꯕꯅꯤ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯅꯪ ꯂꯩꯅ ꯀꯅꯥꯝꯇꯅ ꯃꯇꯨ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯗꯥꯏ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧꯔꯝꯕꯗꯥꯏ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯤ ꯔꯥꯖꯥꯔꯥꯝꯅꯗꯤ ꯍꯥꯟꯅ ꯈꯪꯗꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯥꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯈꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯈꯤꯕꯗꯨꯁꯨ ꯅꯪꯅ ꯑꯃꯨꯛ ꯌꯥꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯨꯈꯔꯖꯤꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯒ ꯕꯦꯜꯔꯥꯖꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗꯅꯤ ꯑꯩ ꯅꯪꯒꯤ ꯑꯁꯣꯟꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕꯅꯤ ꯋꯥꯐꯝ ꯄꯨꯝꯕꯗꯨ ꯃꯌꯥꯝꯕꯅ ꯂꯣꯏꯅ ꯈꯪꯉꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯕꯁꯨ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯄꯥꯄꯥꯔꯥꯎꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯊꯔꯛꯄ ꯍꯧꯔꯛꯏ ꯃꯌꯥꯝꯕꯅ ꯍꯥꯏꯔꯦ ꯕꯤꯀꯤ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯐꯠꯇꯕ ꯃꯤꯁꯤꯗꯤꯅꯦ ꯀꯩꯗꯧꯅꯨꯡꯗꯁꯨ ꯐꯔꯔꯣꯏꯗꯕꯅꯤ ꯄꯥꯄꯤꯁꯤꯡꯁꯤꯗꯤ ꯐꯅꯕ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯡꯐ ꯐꯔꯣꯏꯗꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯔꯗꯨꯅ ꯕꯤꯀꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯛꯁꯤꯖꯦꯟ ꯑꯗꯨ ꯃꯆꯤꯟꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯤ ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯀꯟꯈꯤ ꯄꯥꯄꯥꯔꯥꯎ ꯑꯃꯁꯨꯡ ꯖꯤꯀꯦꯕꯨ ꯑꯦꯝꯕꯨꯂꯦꯟꯁ ꯃꯊꯛ ꯑꯗꯨꯗ ꯄꯨꯟꯈꯠꯂꯗꯨꯅ ꯀꯣꯔꯠ ꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ ꯄꯥꯄꯥꯔꯥꯎ ꯑꯃꯁꯨꯡ ꯖꯤꯀꯦꯗꯨꯁꯨ ꯀꯣꯔꯠ ꯃꯅꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯌꯥꯝꯕꯒ ꯃꯅꯥꯎꯄꯥꯒꯁꯨ ꯀꯣꯔꯠ ꯑꯗꯨꯗ ꯃꯈꯣꯏ ꯀꯦꯁ ꯊꯦꯡꯅꯗꯨꯅ ꯂꯩꯕꯅꯤ ꯖꯤꯀꯦ ꯌꯣꯛꯀꯤꯅꯗꯨꯅ ꯍꯥꯏꯔꯦ ꯈꯨꯗꯝ ꯂꯩꯇꯅ ꯃꯉꯣꯟꯗ ꯑꯦꯂꯤꯒꯦꯁꯟ ꯇꯧꯕꯁꯦ ꯌꯥꯔꯣꯏ ꯃꯗꯨꯗ ꯕꯤꯀꯤ ꯌꯣꯛꯀꯤꯅꯗꯨꯅ ꯍꯥꯏꯔꯦ ꯈꯨꯗꯝ ꯂꯩꯕꯒꯤꯗꯃꯛꯇꯅꯤ ꯐꯣꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯖꯁꯇ ꯌꯦꯡꯍꯜꯂꯤ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯕꯦꯜꯔꯥꯖꯨꯅ ꯍꯨ ꯍꯥꯞꯈꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯄꯥꯔꯥꯎ ꯑꯃꯁꯨꯡ ꯖꯤꯀꯦꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯑꯩꯅ ꯍꯥꯞꯈꯤꯕꯅꯤ ꯔꯥꯖꯥꯔꯥꯝꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯌꯥꯎꯕꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯄꯥꯄꯥꯔꯥꯎꯒ ꯖꯤꯀꯦꯒꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯦꯁꯁꯨ ꯂꯥꯛꯏ ꯃꯍꯥꯛꯅ ꯖꯁ ꯑꯗꯨꯗ ꯍꯥꯏꯔꯦ ꯑꯩꯒꯤ ꯃꯤꯡ ꯃꯍꯦꯁ ꯀꯧꯏ ꯑꯩꯅ ꯖꯤꯀꯦ ꯀꯝꯄꯅꯤꯒꯤ ꯐꯨꯗ ꯁꯥꯏꯟꯇꯤꯁ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯔꯤꯕ ꯆꯤꯟꯖꯥꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯄꯣꯏꯖꯟ ꯂꯣꯏꯅ ꯌꯥꯎꯕꯅꯤ ꯌꯥꯝꯅ ꯀꯨꯏꯅ ꯊꯝꯅꯕ ꯑꯃꯁꯨꯡ ꯃꯍꯥꯎ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯁꯤꯖꯤꯟꯅꯕꯅꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤ ꯑꯉꯥꯡꯅ ꯆꯥꯅꯕ ꯊꯛꯅꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯁꯤ ꯌꯦꯡꯉꯨꯕꯗ ꯑꯩ ꯎꯕ ꯉꯝꯗꯕꯗꯒꯤ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯄꯅꯤ ꯔꯥꯖꯥꯔꯥꯝꯅ ꯍꯥꯏꯔꯦ ꯖꯁ ꯁꯥꯍꯕ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯀꯟꯅꯕ ꯑꯃꯁꯨꯡ ꯄꯣꯠꯆꯩ ꯃꯃꯜ ꯇꯥꯈꯠꯍꯟꯅꯕ ꯇꯧꯕ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯇꯧꯔꯤꯕꯁꯤ ꯑꯩꯒꯤ ꯍꯣꯇꯦꯜ ꯃꯃꯤꯡ ꯆꯠꯅꯕꯒꯤ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯖꯤꯀꯦ ꯌꯣꯛꯀꯤꯅꯗꯨꯅ ꯍꯥꯏꯔꯦ ꯃꯥꯅ ꯉꯥꯡꯉꯤ ꯁꯩꯕ ꯃꯌꯥꯝꯁꯦ ꯋꯥ ꯉꯥꯡꯕ ꯍꯩ ꯁꯥꯗꯅ ꯄꯉꯥꯡ ꯉꯥꯡꯉꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯀꯤ ꯍꯧꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯔꯥꯟꯕ ꯀꯔꯤ ꯌꯥꯎꯒꯦ ꯕꯤꯀꯤꯅ ꯍꯥꯏꯔꯦ ꯖꯤꯀꯦꯅ ꯁꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯆꯥꯔꯨꯕꯗꯒꯤꯗꯤ ꯑꯉꯥꯡ ꯆꯥꯝꯃ ꯀꯦꯟꯁꯔ ꯅꯥꯔꯕꯅꯤ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯦ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯇꯔꯒꯁꯨ ꯕꯣꯛꯁ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯉꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯀꯤꯅ ꯍꯥꯏꯔꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯊꯛꯏꯕꯁꯤꯡ ꯑꯁꯦ ꯃꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯗꯦꯚꯂꯞ ꯇꯧꯗꯣꯔꯤꯕꯁꯤ ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯑꯁꯦ ꯍꯥꯏꯕꯗꯤ ꯃꯃꯥꯒꯤ ꯁꯪꯒꯣꯝꯗꯒꯤ ꯁꯪꯒꯣꯝ ꯄꯥꯎꯗꯔꯁꯤꯅ ꯍꯦꯟꯅ ꯑꯉꯥꯡꯅ ꯁꯤꯖꯤꯟꯅꯩ ꯏꯃꯨꯡꯗ ꯁꯥꯕ ꯑꯆꯥꯄꯣꯠꯀꯤ ꯃꯍꯨꯠꯇ ꯕꯤꯁꯀꯨꯠ ꯆꯣꯀ꯭ꯂꯦꯠ ꯁꯤꯔꯞ ꯑꯁꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯆꯥꯅꯔꯤꯕꯁꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯥꯝꯅ ꯄꯥꯝꯃꯤ ꯄꯤꯖꯥ ꯕꯔꯒꯔ ꯆꯥꯏ ꯃꯗꯨꯒꯤ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯣꯠꯌꯥꯟ ꯀꯌꯥ ꯇꯧꯔꯤꯕꯅꯤ ꯑꯆꯥꯄꯣꯠ ꯑꯗꯨ ꯊꯥꯔꯤꯕ ꯋꯥꯔꯅꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯤꯖꯥꯔꯕꯦꯇꯤꯞ ꯑꯁꯤ ꯀꯌꯥꯝ ꯍꯥꯞꯄꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯀꯧꯇꯥ ꯑꯗꯨꯗ ꯄꯤꯛꯅ ꯊꯥꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯅ ꯌꯣꯟꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯅꯤꯡ ꯊꯥꯏ ꯍꯥꯏꯗꯨꯅꯁꯨ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯌꯧꯍꯟꯕꯅꯤ ꯄꯦꯀꯦꯖ ꯐꯥꯁ ꯐꯨꯗ ꯑꯁꯤ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯁꯤꯗ ꯏ ꯅꯠꯇꯦ ꯆꯦꯜꯂꯤꯕꯁꯤ ꯀꯦꯃꯤꯀꯦꯜ ꯉꯥꯛꯇꯅꯤ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯁꯥꯟꯅꯔꯤꯕ ꯀꯝꯄꯅꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯣꯏꯅ ꯊꯤꯡꯖꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯄꯣꯠꯌꯥꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯐꯥꯁꯤꯒꯤ ꯔꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤꯒꯨꯝꯕ ꯂꯣ ꯑꯁꯦ ꯁꯦꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗꯅꯦ ꯂꯣꯏꯅ ꯁꯤꯗꯣꯔꯤꯕꯅꯤ ꯎꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯂꯦꯝꯅ ꯗꯣꯛꯇꯔ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯂꯦꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗ꯭ꯔꯁꯨ ꯌꯥꯖꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯄꯣꯠꯌꯥꯟ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯑꯁꯤꯗꯤ ꯄꯤꯖꯒꯨꯝꯁꯤ ꯖꯤꯀꯦ ꯌꯣꯛꯀꯤꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯇꯤ ꯀꯣꯜ ꯑꯁꯤꯗ ꯚꯥꯔꯁꯟ ꯐꯖꯅ ꯅꯦꯇꯥꯗꯧꯅ ꯄꯤꯗꯨꯅ ꯂꯩꯔꯦꯅꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯖꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯥꯅ ꯉꯥꯡꯉꯤꯁꯦ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯔꯣꯝꯗꯣꯝꯒꯤ ꯋꯥ ꯅꯠꯇꯦ ꯃꯔꯅꯥꯏ ꯅꯠꯇꯦ ꯁꯃꯥꯖ ꯑꯁꯤꯒꯤꯅꯤ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯃꯥꯅ ꯉꯥꯡꯂꯤꯕꯁꯦ ꯁꯃꯥꯖꯀꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤꯗꯃꯛꯇꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯣꯔꯠꯇ ꯀꯦꯁ ꯀꯌꯥ ꯃꯔꯨꯝ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯤ ꯄꯩꯁꯥ ꯈꯛꯇꯒꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯦꯇꯥ ꯕꯤꯖꯤꯅꯦꯁꯃꯦꯟꯁꯤꯡ ꯑꯁꯤꯅ ꯔꯥꯖꯥꯔꯥꯝꯗꯧꯅ ꯈꯟ ꯇꯥꯔꯒꯗꯤꯅꯦ
ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯀꯌꯥ ꯃꯔꯨꯝ ꯅꯥꯕꯗꯒꯤ ꯂꯣꯏꯅ ꯀꯟꯕ ꯉꯝꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯖꯁ ꯑꯗꯨꯅ JKꯒꯤ ꯀꯝꯄꯅꯤ ꯑꯁꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯕꯦꯟ ꯇꯧꯈꯤ ꯔꯥꯖꯥꯔꯥꯝꯕꯨꯅ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯥꯡꯗꯣꯛꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯀꯣꯔꯠ ꯑꯗꯨꯗꯒꯤ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯊꯥꯗꯣꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯔꯥꯖꯥꯔꯥꯝꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯕꯤꯀꯤꯁꯨ ꯚꯩꯔꯕꯤꯒ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖꯥꯔꯥꯝꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯗꯨ ꯂꯣꯏꯅ ꯄꯤꯖꯔꯒꯦꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯅꯠꯇꯦ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯃꯇꯩꯃꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯨꯚꯤ ꯑꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯑꯐꯕ ꯃꯔꯤꯇꯅ ꯄꯨꯟꯁꯤꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯍꯜꯂꯤ ꯍꯥꯏꯕꯁꯤ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯂꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯃꯥꯡꯊꯛꯇ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯕ ꯐꯤꯂꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯥꯔꯒꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯌꯨ 100K ꯌꯧꯅꯕꯒꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ